ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯨꯝꯖꯥꯎꯒꯤ ꯍꯅꯨꯕꯤ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯤ ꯑꯆꯤꯟꯕ ꯊꯕꯛ ꯈꯔ ꯂꯩꯕꯅ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯈꯔ ꯇꯦꯜꯂꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯁꯣꯏꯗꯅ ꯁꯥꯡꯍꯟꯖꯔꯛꯀꯦ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯦꯟꯕꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯨꯝꯖꯥꯎꯒꯤ ꯍꯅꯨꯕꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯤꯁꯣꯛ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯥꯀꯨꯔꯗꯨ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯠꯂꯤ ꯕꯣꯔꯤꯁꯁꯨ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯕꯣꯔꯤꯁ ꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯌꯦꯅꯈꯥꯗ ꯃꯅꯤꯡ ꯄꯥꯡꯅ ꯐꯥꯠꯄꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯂꯩꯔꯛ ꯃꯆꯥ ꯑꯃ ꯆꯪꯏ ꯍꯥꯏꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯂꯨꯆꯤꯡꯗꯨꯅ ꯕꯤꯁꯣꯛ ꯑꯃꯗꯤ ꯊꯥꯀꯨꯔꯁꯨ ꯂꯥꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯕꯤꯁꯣꯛꯅ ꯑꯀꯣꯏꯕ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯏ ꯃꯗꯨꯗ ꯂꯩꯔꯛ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯃꯗ ꯑꯆꯧꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯤꯁꯣꯛꯅ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯔꯝ ꯈꯪꯗꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛꯅ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯒ ꯃꯇꯥꯎ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯑꯩꯈꯣꯏꯅ ꯉꯍꯥꯟꯈꯩ ꯂꯥꯛꯄꯗꯗꯤ ꯎꯗꯒꯨꯝ ꯇꯧꯏꯗ ꯍꯥ ꯀꯔꯥꯏꯅꯣ ꯇꯨ ꯑꯁꯤꯗꯒꯤ ꯌꯨꯝꯖꯥꯎꯁꯦ ꯑꯣ ꯑꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯅꯦ ꯀꯩꯗꯧꯔꯒꯦꯁꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯅꯦꯕꯨ ꯀꯔꯤꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯀꯨꯔꯅꯁꯨ ꯍꯣꯏꯅꯦ ꯍꯧꯖꯤꯛꯄꯨ ꯍꯤꯡꯆꯥꯕꯤ ꯀꯥꯏꯅ ꯑꯁ ꯅꯣꯏꯅꯤ ꯁꯤꯔꯤꯕ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯁꯨꯛꯁꯤ ꯁꯤꯗꯤ ꯑꯩꯈꯣꯏꯗ ꯋꯥ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯗꯨꯒꯅꯦ ꯃꯥꯁꯦ ꯂꯥꯏ ꯇꯤꯟ ꯕꯨꯠꯀꯥꯁꯦ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯀꯅꯥꯃꯠꯇꯅ ꯃꯉꯣꯟꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯀꯔꯤꯒꯨꯝꯕ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯕꯗꯤ ꯑꯋꯥꯕ ꯅꯪꯕꯁꯤꯃꯗꯤ ꯁꯣꯏꯗꯕꯤꯅꯤꯍꯦ ꯃꯗꯨꯗ ꯊꯥꯀꯨꯔꯅ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯑꯩꯒꯤ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯂꯤꯕꯅꯤ ꯅꯍꯥꯟꯋꯥꯏ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯦꯡ ꯄꯔꯦꯡꯁꯤ ꯌꯥꯝꯅ ꯐꯠꯅꯔꯝꯗꯦ ꯑꯃꯅ ꯑꯃꯗ ꯀꯔꯛ ꯌꯦꯡꯁꯤꯟꯅꯩ ꯍꯥꯏ ꯑꯃꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯅꯝꯊꯅꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯌꯥꯝ ꯇꯧꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨꯒꯤ ꯑꯍꯟꯁꯤꯡꯗꯣ ꯂꯣꯏꯅ ꯃꯊꯪ ꯁꯤꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯕ ꯐꯠꯇꯕꯁꯤꯡꯗꯣ ꯑꯃꯠꯇ ꯃꯇꯨꯡ ꯏꯟꯅꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯍꯥꯟꯋꯥꯏ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯈꯤꯕꯅꯤ ꯅꯨꯄꯤꯗꯨꯅꯦ ꯑꯁꯤꯒꯤ ꯌꯨꯝꯖꯥꯎꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯨꯝꯅ ꯕꯣꯔꯤꯁꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛꯇꯨ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯏ ꯑꯗꯨꯒ ꯕꯤꯁꯣꯛꯇ ꯍꯥꯏꯔꯛꯏ ꯑꯗꯣ ꯃꯇꯥꯎ ꯕꯣꯔꯤꯁ ꯍꯅꯨꯕꯤꯗꯨꯒꯤ ꯃꯆꯥ ꯃꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ ꯂꯩꯕꯅꯦ ꯁꯤꯗꯗꯤ ꯂꯩꯇꯦ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄꯗ ꯌꯨꯝ ꯁꯥꯔꯒ ꯂꯩꯕꯅꯤ ꯁꯤꯗꯗꯤ ꯍꯅꯨꯕꯤ ꯃꯤ ꯃꯔꯨ ꯈꯥꯛꯁꯦ ꯑꯁꯤ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯗꯣ ꯕꯣꯔꯤꯁ ꯉꯍꯥꯟꯈꯩꯗꯤ ꯎꯗꯦꯃꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯌꯨꯝꯁꯤꯕꯣ ꯁ꯭ꯋꯥꯏꯁꯤꯁꯨ ꯏꯍꯣꯡ ꯍꯣꯡꯕꯗꯧꯅ ꯇꯧꯏ ꯍꯣꯡꯉꯕꯅꯤ ꯏꯇꯥꯎ ꯁꯤꯗ ꯍꯧꯔꯝꯕ ꯋꯥꯄꯜꯗꯣ ꯈꯔ ꯀꯨꯏꯔꯦ ꯀꯣꯛꯊꯣꯛꯈꯤꯕ ꯉꯍꯥꯟꯈꯩꯗꯤ ꯋꯥꯄꯜꯗꯨꯅ ꯈꯟꯖꯤꯟꯕꯅꯤꯅ ꯅꯣꯏꯅ ꯎꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯍꯣꯏꯅꯦ ꯋꯥ ꯍꯧꯕꯅꯦꯕ ꯁ꯭ꯋꯥꯏꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯗ ꯊꯥꯀꯨꯔꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯍꯅꯨꯕꯤꯗු ꯃꯥꯡꯒꯣꯜꯗ ꯂꯦꯞꯄꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯔꯅ ꯋꯣꯏ ꯅꯣꯏ ꯇꯥꯕ꯭ꯔꯣ ꯍꯅꯨꯕꯤ ꯍꯥꯏꯗꯨ ꯑꯁꯤꯒꯤꯁꯤꯔꯣ ꯃꯗꯨꯗ ꯕꯣꯔꯤꯁꯅ ꯐꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯅꯨ ꯄꯠ ꯆꯠꯁꯤꯜꯂꯣ ꯃꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁꯅ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛꯄꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯒꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯃꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯕꯣꯔꯤꯁꯀꯤ ꯃꯄꯥꯗꯨ ꯃꯥꯡꯒꯣꯜꯗ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯄꯥꯅ ꯏꯆꯥꯁꯤꯡ ꯂꯥꯛꯑꯕ꯭ꯔꯥ ꯀꯨꯏꯔꯦꯅꯦ ꯅꯈꯣꯏ ꯎꯈꯤꯗꯕ ꯊꯥꯀꯨꯔ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯏꯕ ꯕꯕꯥ ꯑꯩ ꯉꯍꯥꯟ ꯊꯣꯛꯂꯛꯄꯅꯦ ꯑꯗ ꯕꯣꯔꯤꯁꯅ ꯏꯆꯦ ꯂꯨꯍꯣꯡꯒꯗꯧꯔꯤꯅ ꯍꯥꯏꯕꯗꯨꯗ ꯇꯥꯟ ꯆꯥꯔꯦꯅ ꯂꯥꯛꯏꯅꯦ ꯐꯩ ꯕꯤꯁꯣꯛ ꯅꯪꯅ ꯀꯩꯗꯧꯉꯩ ꯊꯣꯛꯂꯛꯄ ꯕꯕꯥ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯦ ꯊꯥꯀꯨꯔꯅ ꯃꯇꯥꯎ ꯕꯣꯔꯤꯁꯀꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯂꯥꯛꯏꯁꯤꯅꯤ
ꯑꯩꯗꯤ ꯏꯆꯦ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯥꯀꯨꯔꯅ ꯇꯝꯕꯗꯒꯤ ꯇꯥꯕꯅꯤ ꯕꯣꯔꯤꯁꯁꯨ ꯃꯥꯒꯤ ꯅꯝꯕꯔ ꯁꯤꯟꯈꯤꯕꯗꯒꯤ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯀꯨꯏꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯁꯨ ꯐꯥꯎꯅꯕ ꯀꯥꯟꯗ ꯅꯈꯣꯏ ꯎꯅꯔꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯔꯤꯁꯅ ꯕꯕꯥ 이복 어머니도 ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯆꯥ ꯕꯣꯔꯤꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯝꯕꯗꯨ ꯕꯣꯔꯤꯁꯇ ꯁꯠ ꯑꯣꯟꯁꯜꯂꯛꯏ ꯑꯗꯨꯒ ꯍꯥ ꯑꯁꯦꯡꯕꯔꯅꯤ 이bunꯉꯣ ꯍꯣꯏ ꯕꯕꯥ ꯌꯦꯡꯉꯒ ꯂꯩꯍꯧꯏ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯗ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯍꯥꯏꯕꯗꯒꯤ ꯕꯣꯔꯤꯁ ꯊꯥꯀꯨ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗ ꯕꯣꯔꯤꯁꯀꯤ ꯃꯄꯥ ꯍꯦꯝꯕꯅ ꯈꯜꯍꯧꯈꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯤꯠꯌꯦꯡ ꯊꯝꯃꯤꯁꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯁꯤꯗ ꯈꯤꯇ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯄꯨꯟꯁꯤꯁꯦ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯌꯨꯝꯊꯪꯅꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯑꯣꯟꯊꯣꯛꯅ ꯆꯌꯦꯠꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯟꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ ꯕꯤꯁꯣꯛ ꯑꯃꯗꯤ ꯊꯥꯀꯨꯔꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯕꯅꯤꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯕꯣꯔꯤꯁꯀꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯕꯣꯔꯤꯁꯅ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛꯄꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯏ ꯃꯁꯤꯗꯒꯤ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯎꯔꯦ ꯉꯁꯥ ꯃꯈꯩꯗꯤ ꯃꯈꯣꯏ ꯀꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯄ ꯑꯗꯨꯗꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯁꯤꯗꯒꯤ ꯊꯥꯀꯨ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯌꯨꯝꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯈꯤꯔꯨꯝ ꯂꯥꯎꯗ꯭ꯔꯅꯦ ꯀꯥꯟꯅꯗꯦ ꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯆꯠꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯔꯤ ꯇꯧꯒꯅꯨ ꯌꯦꯡꯒꯅꯨ ꯍꯥꯏꯔꯕꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯩꯔꯤꯕ ꯑꯇꯩ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛꯅ ꯌꯦꯡꯂꯨꯗꯦ ꯌꯨꯝꯖꯥꯎ ꯑꯗꯨꯗꯗꯤ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯤ ꯃꯔꯝ ꯑꯁꯤꯅ ꯊꯥꯀꯨꯔꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯦꯡꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯇꯨꯂꯁꯤ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯥꯏ ꯊꯥꯃꯩ ꯊꯥꯟꯕ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯔꯅ ꯃꯇꯥꯎ ꯕꯤꯁꯣꯛ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯣ ꯀꯔꯥꯏꯗꯅꯣ ꯎꯗꯦꯅ ꯑꯁ ꯁꯣꯝꯗꯅꯤꯅꯦ ꯌꯨꯝꯖꯥꯎꯔꯣꯝꯗ ꯀꯔꯣꯝꯗꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯀꯔꯥꯏꯅꯣ ꯍꯣꯏꯅꯦ ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯔꯤꯕ ꯉꯁꯥꯏ ꯕꯣꯔꯤꯁꯅ ꯍꯥꯏꯕꯗꯗꯤ ꯍꯅꯨꯕꯤꯁꯤ ꯃꯊꯟꯇ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯕꯅꯦ ꯍꯅꯨꯕꯤꯗꯨ ꯃꯥꯜꯂꯤ ꯑꯁꯤꯒꯤ ꯌꯦꯅꯈꯥꯗ ꯂꯩꯔꯤꯁꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ ꯀꯥꯏꯗꯒꯤ ꯃꯁꯨꯅꯣꯍꯦ ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦꯅ ꯍꯥꯏꯗꯨꯗꯤ ꯑꯁ ꯅꯪ ꯁꯨꯕ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯇꯣꯞꯄꯗ ꯌꯨꯝ ꯍꯣꯡꯉꯒ ꯂꯩ ꯍꯥꯏꯗꯨꯗꯤ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯇꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ ꯏꯁꯨꯁꯥ ꯅꯈꯣꯏꯕꯨ ꯀꯅꯥ ꯌꯦꯡꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯕꯤꯁꯣꯛ ꯑꯃꯗꯤ ꯊꯥꯀꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯐꯠ ꯂꯩꯁꯤꯜꯂꯛꯑꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕꯤ ꯃꯀꯣꯛꯁꯨ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯔꯅ ꯏꯕꯣ ꯑꯩꯈꯣꯏ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯦ ꯑꯕꯣꯛꯇꯤ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯁꯤꯗꯒꯤꯔꯣ ꯑꯩꯕꯨꯔꯣ ꯑꯩꯕꯨꯗꯤ ꯑꯁꯤꯗ ꯎꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗꯒꯤꯅꯤꯗ ꯑꯗꯣ ꯅꯈꯣꯏꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯅꯨꯕꯤ ꯑꯗꯨꯅ ꯋꯥ ꯍꯪꯂꯛꯄ ꯑꯗꯨꯗ ꯕꯤꯁꯣꯛꯅ ꯑꯕꯣꯛ ꯑꯩꯈꯣꯏ ꯑꯥꯗꯒꯤꯅꯦ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯀꯨꯒ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯍꯧꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯑꯗꯨꯅ ꯊꯥꯀꯨ ꯑꯃꯗꯤ ꯕꯤꯁꯣꯛ ꯃꯈꯣꯏ ꯑꯅꯤ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯛꯅ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯊꯥꯀꯨꯒ ꯄꯨꯟꯅ ꯍꯣꯇꯦꯜꯗ ꯆꯪꯉꯤ ꯑꯁꯨꯝꯅ ꯆꯥ ꯊꯛꯅ ꯕꯤꯁꯣꯛꯅ ꯊꯥꯀꯨꯗ ꯃꯇꯥꯎ ꯉꯁꯥꯏꯒꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯍꯅꯨꯕꯤꯗꯨ ꯌꯨꯝꯗꯨꯒꯤ ꯌꯦꯅꯈꯥꯗ ꯂꯩꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯔꯝꯃꯤꯅꯣ ꯑꯁ ꯚꯥꯏ ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯀꯩꯝꯇ ꯈꯪꯗꯦ ꯕꯣꯔꯤꯁꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯉꯥꯏꯈꯣꯅꯦ ꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯥꯕ ꯌꯥꯅꯕ ꯃꯤꯇ꯭ꯔꯪ ꯇꯧꯔꯤꯔꯣ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦꯕ ꯑꯩꯗꯤ ꯍꯅꯨꯕꯤꯗꯨꯒꯤ ꯑꯁꯦꯡꯕ ꯄꯋꯥꯔꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯂꯥꯏ ꯇꯤꯟ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤꯕꯨ ꯂꯩꯔꯤꯕꯅꯦ ꯑꯩꯗꯤ ꯃꯁꯦ ꯀꯌꯥ ꯊꯥꯖꯗꯦ ꯑꯁ ꯕꯤꯁꯣꯛ ꯅꯪ ꯁꯤꯗꯤꯕ ꯅꯃꯤꯠꯃꯛꯅ ꯎꯔꯕꯗꯨꯕꯨ ꯊꯥꯖꯗꯕ꯭ꯔꯣ ꯀꯃꯥꯏ ꯊꯥꯖꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯦꯅ ꯎꯔꯤꯕꯗꯨꯗꯤ ꯚꯥꯞꯅꯦ ꯑꯁꯦꯡꯕꯁꯨ ꯅꯠꯇꯦꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ
ꯀꯩꯅꯣ ꯕꯥ ꯍꯥꯏꯕꯣ ꯑꯩꯈꯣꯏꯅ ꯍꯟꯅꯨꯕꯤꯗꯨ ꯌꯦꯅꯈꯥꯗ ꯎꯈꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯟꯅꯨꯕꯤꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯤ ꯈꯪꯍꯧꯕ ꯅꯠꯇꯦꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯟꯅꯨꯕꯤꯗꯨꯅ ꯑꯃ ꯑꯣꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯕꯗꯨꯅ ꯑꯁꯦꯡꯕ ꯌꯨꯝꯗꯨꯒꯤ ꯍꯟꯅꯨꯕꯤ ꯑꯣꯏꯔꯝꯃꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯟꯅꯨꯕꯤꯗꯨ ꯂꯥꯏ ꯑꯣꯏꯅ ꯎꯐꯝ ꯊꯣꯛꯄ꯭ꯔꯣ ꯍꯣꯏ ꯆꯨꯝꯃꯤꯅꯤ ꯃꯇꯥꯎ ꯑꯗꯣ ꯑꯩꯗꯤ ꯍꯟꯅꯨꯕꯤꯗꯣ ꯏꯍꯩ ꯍꯩꯅꯗꯦꯗ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯕꯤꯁꯣꯞꯇꯨ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯐꯠ ꯂꯩꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯤꯞꯄꯒ ꯂꯩ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯕꯤꯁꯣꯞꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯁꯥꯡꯅ ꯆꯤꯡꯈꯠꯂꯒ ꯈꯪꯍꯣꯟ ꯍꯣꯟꯗꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯉꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯃꯃꯥꯏ ꯑꯗꯨ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩ ꯃꯇꯝꯗꯣ ꯊꯥꯕꯜ ꯌꯥꯝꯅ ꯐꯕ ꯃꯇꯝꯅꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯎꯕ ꯑꯗꯨꯗ ꯔꯥꯒ ꯅꯨꯡꯉꯥꯏꯔꯛꯇꯨꯅ ꯏꯁꯩ ꯁꯛꯏ ꯃꯥꯅ ꯁꯛꯏꯕ ꯏꯁꯩ ꯑꯗꯨ ꯍꯣꯔꯦꯟ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯥꯍꯟꯒꯦ ꯈꯟꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯂꯣꯏꯔꯒ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯥꯒꯦ ꯇꯧꯕꯗꯗꯤ ꯕꯤꯁꯣꯞꯀꯤ ꯃꯅꯦꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯇꯥꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯃꯥ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯄꯥꯏꯍꯟꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯍꯧꯅꯕꯤ ꯋꯥꯔꯤ ꯈꯣꯡꯁꯥꯡꯕꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯕꯤꯁꯣꯞꯁꯨ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯐꯣꯟꯁꯨ ꯂꯧꯔꯔꯣ ꯆꯥꯛꯁꯨ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯕꯤꯁꯣꯞ ꯆꯥꯛ ꯆꯥꯈꯤ ꯑꯁꯨꯝꯅ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯍꯦꯜꯂꯛꯂꯤ ꯕꯤꯁꯣꯞꯇꯨ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒ WhatsAppꯇ ꯃꯦꯁꯦꯖ ꯊꯥꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯑꯩꯅ ꯉꯁꯥꯏ ꯁꯛꯄ ꯏꯁꯩ ꯑꯃ ꯇꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯁꯥꯏ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯏꯁꯩ ꯑꯗꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯈꯤ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯦꯁꯦꯖ ꯍꯜꯂꯛꯏ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯗ ꯕꯤꯁꯣꯞ ꯄꯨꯡꯉꯛ ꯉꯛꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯏꯁꯩ ꯁꯛꯏꯉꯩꯁꯤꯗꯕꯨ ꯃꯤ ꯑꯃꯅ ꯈꯤꯛ ꯁꯨꯝ ꯅꯣꯛꯏꯁꯤꯕꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯕꯗ ꯕꯤꯁꯣꯞ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯔꯦꯀꯣꯔꯠ ꯇꯧꯈꯤꯕ ꯏꯁꯩ ꯑꯗꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯊꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯇꯨꯡꯑꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯈꯣꯟ ꯀꯌꯥ ꯁꯦꯡꯗꯅ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯄꯗꯨ ꯕꯤꯁꯣꯞꯁꯨ ꯇꯥꯈꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯃꯥꯅ ꯇꯥꯔꯤꯕ ꯏꯁꯩ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯇꯥꯈꯤ ꯑꯁꯨꯝꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯂꯥꯛꯀꯅꯨ ꯁꯨꯛꯂꯥꯛ ꯂꯥꯛꯀꯅꯨ ꯃꯗꯨꯒꯤ ꯃꯔꯝ ꯂꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦꯗ ꯃꯁꯤ ꯈꯜꯂꯒ ꯃꯍꯥꯛꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯗꯤꯂꯦꯠ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯗꯣꯡ ꯂꯥꯎꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯩ ꯑꯗꯨꯕꯨ ꯀꯥꯏꯕꯗꯤ ꯀꯥꯏꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯀꯤ ꯃꯄꯥꯅ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯍꯩ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯏ ꯃꯁꯤꯗꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯃ ꯈꯣꯡꯂꯒ ꯃꯈꯥꯗ ꯆꯣꯡꯊꯈꯤ ꯃꯗꯨꯗ ꯕꯤꯁꯣꯞꯀꯤ ꯃꯄꯥꯅ ꯍꯧꯗꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯅꯤꯛꯂꯛꯏ ꯇꯧꯔꯤꯕ ꯑꯗꯨꯗ ꯕꯤꯁꯣꯞ ꯄꯨꯡꯉꯛ ꯉꯛꯏ ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯐꯣꯟꯁꯦ ꯚꯥꯏꯕ꯭ꯔꯦꯁꯟꯁꯨ ꯊꯝꯈꯤꯗꯦ ꯑꯗꯨꯒ ꯀꯔꯝꯅ ꯚꯥꯏꯕ꯭ꯔꯦꯁꯟ ꯅꯤꯛꯂꯛꯏꯕ ꯑꯁꯨꯝꯅ ꯈꯜꯂꯒ ꯐꯣꯟ ꯑꯗꯨ ꯑꯟꯂꯣꯛ ꯇꯧꯏ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯈꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯏꯁꯩꯗꯨ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯜꯂꯒ ꯁꯛꯂꯛꯑꯦ ꯍꯥꯏꯅ ꯏꯔꯛꯈꯤ ꯃꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯃꯁꯥ ꯑꯗꯨ ꯀꯤꯕ ꯐꯥꯎꯔꯛꯈꯤ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯏꯁꯩ ꯑꯗꯨ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯗꯨꯅ ꯇꯥꯕꯁꯨ ꯌꯥꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞꯅ ꯏꯁꯩ ꯑꯗꯨ ꯃꯥꯒꯤ ꯀꯨꯏꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯛꯅꯕ ꯍꯥꯏꯈꯤ
ꯃꯁꯤꯗꯒꯤ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯔꯛꯈꯤ ꯑꯗꯨꯕꯨ ꯕꯤꯁꯣꯛꯅ ꯇꯥꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯈꯣꯜ ꯊꯣꯛꯈꯤꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯛꯂꯕꯁꯨ ꯃꯈꯣꯜ ꯁꯨꯡꯊꯣꯛ ꯊꯣꯛꯈꯤꯗꯦ ꯕꯤꯁꯣꯛꯅ ꯐꯨꯟ ꯂꯩꯈꯠꯂꯒ ꯇꯥꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯈꯣꯜ ꯊꯣꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛꯅ ꯍꯦꯗꯐꯣꯟ ꯊꯤꯟꯖꯤꯜꯂꯒ ꯏꯁꯩ ꯑꯗꯨ ꯀꯟꯅ ꯂꯩꯈꯠꯂꯒ ꯇꯥꯈꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛꯅ ꯃꯥꯒꯤ ꯐꯣꯟ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯟꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯌꯥꯎꯕ ꯑꯦꯗꯤꯑꯣ ꯑꯃ ꯇꯥꯅꯅꯕ ꯇꯧꯔꯛꯄꯗ ꯃꯥꯅ ꯀꯛꯈꯤꯕ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯌꯥꯎꯔꯝꯈꯤ ꯃꯗꯨꯗ ꯕꯤꯁꯣꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯁꯩ ꯑꯗꯨ ꯄ꯭ꯂꯦ ꯇꯧꯗꯨꯅ ꯇꯥꯕꯗꯗꯤ ꯃꯈꯣꯜ ꯊꯣꯛꯈꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯇꯥꯈꯤꯕꯗꯨ ꯑꯗꯨꯗꯤ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛꯅ ꯃꯥꯒꯤ ꯃꯦꯁꯦꯖ ꯊꯥꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯏꯁꯩ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯇꯣꯞꯄ ꯃꯈꯣꯜ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛ ꯅꯦ ꯍꯦꯛ ꯇꯥꯏ ꯕꯤꯁꯣꯛꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯅꯨꯄꯤ ꯑꯗꯨꯗ ꯇꯨꯝꯃꯁꯤ ꯇꯨꯝꯃꯝꯗꯥꯏꯒꯤ ꯅꯁꯛꯇꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯗꯗꯥ ꯅꯪꯒꯤ ꯇꯨꯡꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯄꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯁꯣꯛꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯊꯣꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯕꯤꯁꯣꯛꯅ ꯍꯦꯔꯥ ꯑꯁꯤꯗꯤ ꯑꯩꯒꯤ ꯀꯣꯠ ꯑꯃꯨꯕꯗꯨꯅꯤ ꯅꯪ ꯁꯨꯕ ꯃꯁꯤ ꯍꯥꯏꯔꯒ ꯕꯤꯁꯣꯛꯇꯨ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁ ꯀꯣꯠ ꯅꯠꯇꯦ ꯅꯪꯒꯤ ꯇꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯀꯤꯃꯟꯗꯨꯅ ꯀꯞꯂꯛꯏ ꯕꯤꯁꯣꯛꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯨꯡ ꯑꯣꯟꯊꯣꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯛꯅ ꯐꯔꯦꯁꯦ ꯊꯦꯡꯉꯤ ꯇꯨꯝꯃꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯤ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯒ ꯕꯤꯁꯣꯛꯀꯤ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯐꯥꯎꯔꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯕꯤꯁꯣꯛꯅ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯈꯤ ꯃꯗꯨꯗ ꯕꯤꯁꯣꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯎꯔꯨꯝ ꯁꯥꯔꯨꯝ ꯑꯁꯨꯝ ꯇꯥꯔꯨꯕꯗ ꯍꯅꯨꯕꯤ ꯑꯃꯅ ꯕꯤꯁꯣꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯑꯣꯏꯔꯝꯈꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯕꯤꯁꯣꯛ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ ꯑꯗꯨꯒ ꯐꯃꯨꯡꯗꯒꯤ ꯄꯔꯞ ꯀꯨꯝꯊꯔꯛꯑꯒ ꯁꯨꯃꯥꯡꯗ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯑꯉꯛꯄꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯕꯤꯁꯣꯛꯇꯨ ꯏꯉꯛ ꯉꯛꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯕꯤꯁꯣꯛꯅ ꯍꯧꯖꯤꯛ ꯁꯨꯃꯥꯡꯗ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯍꯅꯨꯕꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯃꯥꯗꯨ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯏꯃꯥꯗꯤ ꯆꯥꯛꯁꯪꯗ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯁꯣꯛ ꯄꯨꯡꯉꯛ ꯉꯛꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯑꯣ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯐꯣꯟꯗ ꯊꯥꯀꯨꯒꯤ ꯐꯣꯟ ꯂꯥꯛꯏ ꯑꯗꯨꯒ ꯉꯁꯤ ꯕꯣꯔꯤꯁꯀꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯆꯠꯄꯗꯨ ꯍꯧꯖꯤꯛ ꯄꯨꯡ 9 ꯅꯪꯅꯕ ꯂꯥꯛꯎ ꯍꯥꯏꯔꯛꯏ ꯍꯥꯏꯅ ꯊꯥꯀꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯁꯣꯛꯅ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯒ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯁꯤꯔꯅꯦ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯕꯣꯔꯤꯁꯇ ꯐꯖꯅ ꯍꯪꯉꯒꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯊꯥꯀꯨꯒ ꯐꯣꯟ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯂꯝꯕꯤꯗ ꯆꯠꯅ ꯊꯥꯀꯨꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯝꯈꯤ ꯃꯗꯨꯗ ꯊꯥꯀꯨꯅ ꯑꯗꯨꯗꯤ ꯕꯣꯔꯤꯁꯅ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯃꯅꯤꯕꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯛꯂꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯕꯣꯔꯤꯁꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯕꯤꯁꯣꯛꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯕꯣꯔꯤꯁꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯗ ꯕꯣꯔꯤꯁꯅ ꯑꯁ ꯑꯗꯨꯗꯤ ꯕꯦꯔꯥꯅꯤꯅꯦ ꯂꯥꯏ ꯈꯨꯔꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯍꯣꯔꯦꯟ ꯕꯕꯥꯗ ꯍꯥꯏꯒꯦ ꯃꯣꯏꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯐꯖꯅ ꯈꯪꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯣꯔꯤꯁꯀꯤ ꯌꯨꯝꯗ ꯑꯁꯨꯝ ꯂꯥꯛꯏ ꯉꯁꯤꯁꯨ ꯕꯣꯔꯤꯁꯅ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯃꯕꯥꯅꯤꯅ ꯎꯈꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯁꯝ ꯍꯥꯠꯂꯒ ꯂꯩꯔꯤꯕꯗꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯤꯁꯣꯛꯅ ꯊꯥꯀꯨ ꯑꯃꯗꯤ ꯕꯣꯔꯤꯁꯇ ꯅꯈꯣꯏ ꯇꯥꯕ꯭ꯔꯣ ꯊꯥꯀꯨꯔ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ ꯃꯥꯡꯒꯣꯜꯗ ꯂꯩꯔꯦ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯊꯥꯀꯨꯔ ꯑꯃꯗꯤ ꯕꯣꯔꯤꯁꯅ ꯍꯥ ꯀꯔꯥꯏꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯊꯥꯀꯨ ꯑꯃꯗꯤ ꯕꯣꯔꯤꯁꯅ ꯀꯔꯥꯏꯅꯣ ꯃꯇꯥꯎ ꯕꯤꯁꯣꯛ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕꯤꯁꯣꯛꯅ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯂꯩꯇꯕꯅꯤ ꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯤꯁꯣꯛꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔ ꯃꯥꯜꯂꯤꯅꯤ
ꯍꯧꯖꯤꯛ ꯃꯪꯒꯣꯜꯗ ꯁꯝꯍꯠꯂꯧꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯀꯨ ꯑꯃꯗꯤ ꯕꯣꯔꯤꯁꯅ ꯌꯥꯔꯦꯁꯦ ꯆꯠꯂꯁꯤ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯖꯔꯝꯃꯁꯅꯨ꯫ ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯕꯣꯔꯤꯁꯀꯤ ꯌꯨꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯕꯣꯔꯤꯁꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯕꯕꯥ इबोक इमोनीदो अखोइगी इताउ बिसोकता कारण ताप हौरे। मसी हायरगा बिसोकना मंगोंदा लिबा वारी अदु मपादा लिखी। मदुदा बोरिसकी मपाना बिसोकता ओनसिल्लगा कैसु खलुनुदा इचासिदी का हेनबदी तौरक्लोय अदुबु करिगुंबा मसक खंगदबा नुपी मचाना कौरकअबदी मतुंग इनदुना चटलुनुकोय बुंगो। ngasiदी लुहोंबा लैबनिना लाई खोरंबदु नुवाइत्रे हयेंग नोंग हेक nganbaga ipana sodana lai खोरंबिगे मसीगी हनुबिसे मिंगोंदा अकी अखंबा ही हेक पीबनी अदुबु सोको पनबा मिसी मिनाती पीदबनिदा कैसु किरुनु। असुमना हायरगा बोरिसकी मपाना बिसोक अमती ठाकुरबु कीदनबा हायरमी अदुगा करिगुंबा सखंगदबा नुपी मसाना करोक्लबदी मतुंग इनरुनुको हायना यामना चेक्सिन्ना हायखी। असुमना हायनदुना मतमदु हौख्री नुमित अदुगी नुमिदांगदु लुहोंबा नुमित ओइबनिना मी मयाम अमा बोरिस होइगी सुमांगदा तिल्लरी। सोमदा बिसोक अमदी ठाकुसु बोरिसकी ममानबा अतै लाक्लिबा मयाम अदुगा सखंग माइखंगनदुना पुल्ली। मतमदु मामतोपता लई कन्ना कोइरिङै मतमनी। बिसोकतु मागी फोन लाक्पदगी बोरिस होइगी मनिंगलोमदा लाइ अदुगा ममादा इमा अइ ngase अहिंग लेग्लानी असि हाइखी। मसी हाइनरगा फोन अदु हेक थंबगा बिसोकना लैरिबा मफम अदुगी वोइरोम थंबा थोंगाल अदुदगी लुहोंबगी फिजोल सेटपी नुपी अमना तामो सिदा अमता लाओ हाइना कौरखी। मयाम मरांग तौबा अदुदा बिसोकती ngasai बोरिसकी मपाना हाइबा वादु काउथोलोरी। मसिदगी बिसोकना होय होय हाइदना नुपी अदुगी मनाक्ता संगसिल्ली अदुगा करी लेरे हाइना हंगी। मदुदा नुपी अदुना अई युमदा चटके तौबने अदु मम्बसिदा इथन चटपा कीरे अदुना युम फावदा थिंबियो। नुपी अदुगी वादु ताबदा बिसोकना युमदु कदाइदनो हाइना हंगी। मदुदा नुपी अदुना सिदगी कितंग चलगा लेरे हाइना खुमई। मदुदा बिसोकना कैसु खंथदना होय होय हाइदुना नुपी अदुगा पुन्ना लाखी। सोमदना बोरिस होइगी सुमांगदु लुहोंबगी बोर कैना अनिना लई होंगनबगी यामना हराव नुंगाइनरी। ठाकुना बिसोकतु मागे मना अदवाइदा लैबा उखिदी अदुबु अतोपा मफमदा लैरमगनी खंदुना कया खंजिलुदी। मरम अदुना मासु माना थोकपा लैरिबा बोरिसकी मानबसिंग अदुगा वारी सानदुना लैरी। सोमदना बिसोकतु नुपी अदुगा पुन्ना अदुम चटली। थोंगालदा अंगांगसिंगना या लांगदुना कोइचेन चेंदुना सानरी। बिसोकसु नुपी अदुगा असुम लाई। असुमना लापना बोरिस होइगी लेरक मसा अदु यौरक्लै। मदुदा बिसोकना इबेमा कयांग वालिगे नंगी युम हाइबुदुबो। मदुदा नुपी अदुना सिगी थोंगालसिदा चंगदुइनी। नुपी अदुगी वा ताबता बिसोकना ओ फरे फरे अदुदी नंगसु थोंगाल यौरबनिना लेहौरो आइसु हनख्रगेको। मदुदा नुपी अदुना होय याम नुंगाइजरी असि हाइना दुना लेहुखी। मसिदगी बिसोकसु बोरिसकी युमलोमदा लाक्ली। तांजा अदुदा मागी मतुंगदा नुपी अदुना कन्ना लाउरगा कपई। मदुदा बिसोकना मतुंग हंदुना ममाय अदु लैथोरकपददी माना हौजिक थिलंबा नुपी अदु कनागुंबा मियोय खरना फारगा थोंगाल अदुदा पुसिनखिबा ओइना उखी। मदु उबदा बिसोकना नुपी अदुगी मनाक्ता चेंसिल्ली। मदुदा नुपी अदुदी मखोय मियोय खरना थांगलगा पुखिबगुम बिसोकना उखी। मदुदा बिसोकना नुपी अदुगी मतुंगदा असुम तानरई। मसिदगी नुपी अदु ngarangdagi मखोयना उरिबा युमजाव अदुदा पुसिनख्रे। मदुदा बिसोकना खल्ली करिनुने मसिगी हिंचाबीगी युमसिदा नुपी मचादु पुसिनख्रेने कदौदि जनो। मसी खल्लगा युम अदुदा प्रप चंगसिल्ली अदुगा युम अदुगी मांगोलदा तपना काखलगा थोंग अदुदा मना नमसिंदुना मनुंगदा करी करी हाइनरिबनो हाइबदु ताखी। मतम अदुदा युम मनुंग अदुदा नुपी अमना सुट कपी। हनुबी अमगी खोंजेलदना मुरुम मुरुम वा कया हाइरी अदुबु करी हाइरिबनो हाइबदी लौसिनफम खंगलमदी। मदुदा बिसोकना मनुंगदा तौरिबा मयाम अदु यिंगनिंखी। मरमसिना युम अदुगी अकोइबदा अहो अराक लैब्रा हाइना कोयेंग येंगली। असुमना तौरिङै तांजा असिदा सोमदा ठाकुना बिसोकपु कोइथि थिबा हौरक्लै। फमलक्तबा अदुदा बोरिसता पाउ खंगहनदुना मखोय अनिना कोइथि थिरई। फोन तौबसु सुंचत चटखिदै अदुपु बोरिसती मचे थिनबा चतबा यारोय हाइदुना महाक्ति मचे थिनबा चटख्रै।
ꯍꯧꯖꯤꯛ ꯊꯥꯀꯨꯅ ꯃꯇꯣꯝꯇ ꯕꯤꯁꯣꯞꯄꯨ ꯊꯤꯕ ꯍꯧꯔꯛꯏ ꯉꯁꯥꯏ ꯃꯈꯩ ꯂꯨꯍꯣꯡꯕꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯉꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯂꯩ ꯊꯥꯀꯨꯅ ꯕꯤꯁꯣꯞ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯣꯔꯛꯄꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯩ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯩꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯊꯥꯀꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯕꯤꯁꯣꯞꯀꯤ ꯐꯣꯟ ꯑꯗꯨ ꯇꯥꯔꯝꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯂꯅꯤ ꯈꯟꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜꯗ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯣꯔꯤꯁꯇ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯕꯣꯔꯤꯁꯇꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤ ꯊꯥꯀꯨꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯥꯛꯊꯔꯒ ꯂꯩꯕ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯊꯥꯀꯨꯅ ꯀꯅꯥꯅꯣꯅꯦ ꯃꯁꯤꯕꯣ ꯕꯤꯁꯣꯞ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯀꯨꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯊꯥꯀꯨꯅ ꯈꯟꯕ ꯑꯗꯨ ꯆꯨꯝꯂꯝꯈꯤ ꯃꯗꯨꯗ ꯊꯥꯀꯨꯅ ꯕꯤꯁꯣꯞ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯆꯠꯁꯤꯜꯂꯛꯑꯣ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯟꯕ ꯂꯥꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯇꯝꯈꯤ ꯃꯗꯨꯗ ꯊꯥꯀꯨꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯍꯥ ꯕꯣꯔꯤꯁꯀꯤ ꯃꯄꯥꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤꯅ ꯀꯧꯔꯛꯑꯗꯤ ꯆꯠꯂꯨꯅꯨ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯔꯕꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯍꯥꯏꯅ ꯏꯉꯛ ꯉꯛꯅ ꯈꯨꯝꯏ ꯃꯗꯨꯗ ꯊꯥꯀꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯛꯑꯣ ꯑꯁꯨꯝꯅ ꯊꯥꯀꯨꯅ ꯍꯥꯏꯕꯗ ꯕꯤꯁꯣꯞꯅ ꯉꯥꯏꯈꯣꯗ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯤ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯐꯨꯕꯤꯔꯦꯕ ꯑꯗꯨ ꯌꯦꯡꯉꯝꯃꯤꯅꯦ ꯊꯥꯖꯗ꯭ꯔꯒ ꯅꯪꯁꯨ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯤꯡꯒꯣꯡ ꯑꯍꯣꯕ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯊꯥꯀꯨꯅ ꯌꯦꯡꯕꯗꯗꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯝꯈꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯊꯥꯀꯨꯅ ꯃꯇꯥꯎ ꯕꯤꯁꯣꯞ ꯑꯁꯨꯛ ꯌꯥꯝꯅ ꯃꯝꯕ ꯌꯨꯝꯁꯤꯗꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯎꯏ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯎꯗꯦꯅ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯍꯟꯗꯣꯛꯎꯁꯦ ꯑꯩ ꯌꯦꯡꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯄꯥꯛꯊꯔꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯏꯃꯨꯡ ꯑꯗꯨ ꯍꯧꯖꯤꯛ ꯕꯤꯁꯣꯞꯅ ꯌꯦꯡꯕꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯝꯈꯤ ꯃꯗꯨ ꯎꯕꯗ ꯕꯤꯁꯣꯞ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯥꯀꯨꯗ ꯃꯇꯥꯎ ꯉꯁꯥꯏꯗꯤ ꯉꯥꯜꯍꯧꯕꯅꯤ ꯍꯧꯖꯤꯛ ꯃꯝꯃꯤꯁꯤ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯈꯤꯕ ꯃꯥꯜꯂꯦ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯇꯥꯔꯒ ꯀꯩꯗꯧꯋꯦꯒꯦ ꯆꯠꯂꯛꯑꯣ ꯁ꯭ꯋꯥꯏꯁꯦ ꯀꯨꯏꯅ ꯂꯩꯕꯗꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯕꯤꯁꯣꯞ ꯑꯃꯗꯤ ꯊꯥꯀꯨꯅ ꯍꯥꯏꯅꯔꯤꯉꯩ ꯍꯅꯨꯕꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯣꯏꯅꯤꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯤꯁꯣꯞ ꯑꯃꯗꯤ ꯊꯥꯀꯨꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯕꯤꯁꯣꯞ ꯑꯃꯗꯤ ꯊꯥꯀꯨꯗꯨ ꯃꯑꯣꯡ ꯑꯃꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯗꯒꯤ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯍꯅꯨꯕꯤ ꯑꯃ ꯕꯨꯗꯣꯟ ꯊꯥꯜꯂꯒ ꯇꯔꯦꯡ ꯆꯥꯛꯇꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯀꯔꯤꯅꯣꯅꯦ ꯀꯣꯟꯁꯨ ꯂꯩꯇꯕ ꯌꯨꯝꯁꯤꯗꯕꯨ ꯇꯔꯦꯡ ꯆꯥꯛꯏꯁꯤꯕꯨ ꯀꯔꯤꯅꯣ ꯃꯇꯥꯎꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯁꯣꯞꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯅꯕ ꯇꯧꯏ ꯃꯗꯨꯗ ꯊꯥꯀꯨꯅ ꯃꯇꯥꯎ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤ ꯍꯅꯨꯕꯤꯁꯦ ꯍꯤꯡꯆꯥꯕꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯛꯑꯣ ꯃꯤ ꯃꯁꯤ ꯍꯥꯏꯔꯒ ꯊꯥꯀꯨꯅ ꯕꯤꯁꯣꯞꯄꯨ ꯆꯤꯡꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯇꯔꯦꯡ ꯆꯥꯛꯂꯤꯕꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯁꯤꯜꯂꯒ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥꯅꯣ ꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯤꯁꯣꯞꯅ ꯏꯕꯣꯞ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯤꯜꯂꯝꯕꯅꯤ ꯆꯠꯂꯒꯦ ꯕꯤꯁꯣꯞꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯉꯥꯏꯈꯣ ꯐꯝꯃꯨ ꯂꯥꯎꯅꯦ ꯅꯈꯣꯏꯅꯤꯕꯨ ꯉꯔꯥꯡ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯗꯨꯗ ꯊꯥꯀꯨꯅ ꯍꯣꯏ ꯃꯥꯅꯤ ꯏꯕꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯕꯤꯁꯣꯞ ꯑꯃꯗꯤ ꯊꯥꯀꯨꯗꯨ ꯆꯠꯅꯅꯕ ꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯊꯥꯀꯨꯗ ꯉꯥꯏꯈꯣ ꯃꯇꯥꯎ ꯑꯩ ꯍꯅꯨꯕꯤꯁꯤꯗ ꯋꯥ ꯑꯃ ꯍꯪꯈꯤꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗꯨꯗ ꯐꯟ ꯀꯥꯈꯠꯈꯤ ꯑꯗꯨꯗ ꯊꯥꯀꯨꯅ ꯕꯤꯁꯣꯞ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯉꯥꯎꯔꯕꯣ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯀꯔꯤ ꯀꯧꯔꯝꯃꯦ ꯏꯕꯨꯡꯉꯣ ꯑꯅꯤ ꯑꯁꯨꯝ ꯍꯪꯉꯛꯄꯗꯨꯗ ꯕꯤꯁꯣꯞꯅ ꯏꯕꯣ ꯉꯁꯥꯏ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯊꯤꯜꯂꯛꯄꯅꯤ ꯅꯨꯄꯤꯗꯨ ꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯆꯪꯈꯤꯕꯅꯤ ꯑꯗꯣ ꯅꯨꯄꯤꯗꯨ ꯏꯕꯣ ꯈꯪꯕ꯭ꯔꯣ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯦꯟꯊꯣꯏꯕꯤꯕꯨꯔꯅꯦ ꯈꯪꯗꯦ ꯏꯕꯣ ꯃꯥꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯕꯣ ꯑꯩꯅ ꯉꯁꯥꯏ ꯃꯍꯥꯛ ꯊꯤꯜꯂꯝꯃꯒ ꯊꯣꯔꯛꯄꯗꯗꯤ ꯃꯥꯁꯦ ꯀꯟꯅ ꯂꯥꯎꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯑꯣꯟꯁꯤꯜꯂꯛꯄꯗꯗꯤ ꯃꯤ ꯈꯔꯅ ꯃꯥꯁꯤ ꯐꯥꯔꯒ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯠ ꯀꯞꯄꯒ ꯍꯅꯨꯕꯤ ꯑꯃꯅ ꯃꯨꯔꯨꯝ ꯋꯥ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨ ꯏꯕꯣꯛꯅ ꯅꯁꯨ ꯅꯨꯄꯤꯗꯨ ꯐꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯕꯤꯁꯣꯞꯇ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯇꯔꯦꯡ ꯑꯗꯨ ꯉꯥꯏꯍꯥꯛ ꯆꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ
ꯅꯪꯁꯨ ꯃꯥꯅ ꯆꯦꯜꯂꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯁꯣꯞꯅ ꯀꯔꯤꯅꯣ ꯏꯕꯣꯛ ꯀꯩꯅꯣ ꯏꯕꯣꯛꯅ ꯍꯥꯏꯗꯨꯕꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯔꯛꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯊꯋꯥꯏ ꯂꯩꯕꯅꯤ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯏꯁꯨꯅꯤ ꯃꯥꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯅꯔꯝꯗꯦ ꯏꯁꯨꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯄꯔꯤꯈꯥ ꯈꯨꯗꯤꯡꯒꯤ ꯃꯀꯣꯛꯀ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕ ꯏꯁꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯜꯂꯛꯏ ꯃꯥꯕꯨ ꯃꯥꯡꯍꯟꯅꯕ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯤꯀꯞ ꯇꯦꯡꯀꯞ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯏ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯇꯉꯥꯏ ꯐꯗꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯥꯏꯕꯤ ꯑꯃꯗꯒꯤ ꯂꯩꯋꯥ ꯀꯌꯥ ꯇꯝꯈꯤ ꯏꯁꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯃꯤꯅ ꯌꯦꯡꯁꯤꯟꯒꯦ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯕꯗꯤ ꯆꯨꯝꯅ ꯊꯥꯡꯂꯤꯕ ꯈꯣꯡꯁꯦ ꯈꯨꯔꯣꯛ ꯊꯥꯡꯂꯒ ꯇꯨꯁꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯂꯤꯉꯩ ꯑꯩꯒꯤ ꯏꯁꯨꯗꯣ ꯂꯥꯏꯅ ꯀꯧꯊꯣꯛꯑꯒ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯛꯇ ꯍꯥꯠꯂꯒ ꯊꯝꯕꯤꯔꯝꯃꯤ ꯑꯩꯅ ꯂꯩꯔꯝꯂꯕꯗꯤ ꯏꯁꯨꯗꯣ ꯁꯤꯖꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯂꯩꯇꯕꯅꯤꯅ ꯏꯁꯨꯗꯣ ꯀꯟꯕ ꯉꯝꯍꯧꯗꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯅꯨꯕꯤ ꯑꯗꯨ ꯀꯞꯈꯤ ꯃꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯋꯥꯔꯤ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯏ ꯏꯁꯨꯅ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯥꯕꯨ ꯍꯥꯠꯄ ꯃꯥꯏꯕ ꯑꯗꯣ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯅꯤ ꯃꯍꯥꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯋꯥꯕ ꯍꯧꯔꯛꯈꯤ ꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯁꯨꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯗꯅꯕ ꯀꯌా ꯇꯧꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯏꯕꯗꯣ ꯅꯝꯗꯨꯅ ꯍꯥꯠꯈꯤ ꯃꯥꯏꯕ ꯑꯗꯨ ꯁꯤꯕꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯅ ꯇꯧꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯪꯖꯤꯟꯈꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯈꯤꯗꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯕ ꯑꯗු ꯑꯩꯒꯤ ꯏꯁꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯇꯥꯊꯤ ꯇꯧꯑꯣꯏꯅ ꯇꯧꯕ ꯃꯤꯁꯤꯡ ꯑꯗꯨꯕు ꯃꯍꯥꯛꯅ ꯑꯋꯥꯕ ꯍꯦꯛ ꯍꯦꯛ ꯄꯤꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯃꯃꯥꯒꯤ ꯋꯥꯔꯛꯇꯣ ꯀꯣꯛꯊꯣꯛꯈꯤ ꯑꯩꯅ ꯁꯥꯎꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯈꯠꯅꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄ ꯂꯝꯗ ꯍꯣꯡꯉꯒ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯉꯁꯥꯏ ꯏꯁꯨ ꯅꯨꯄꯤꯅ ꯊꯣꯡꯒꯥꯜ ꯆꯪꯕꯗ ꯅꯨꯄꯤꯗꯨ ꯃꯤꯅ ꯐꯥꯈꯤꯅ ꯍꯥꯏꯕꯗꯨꯗꯤ ꯃꯤꯅ ꯐꯥꯕ ꯅꯠꯇꯦ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯏꯁꯨ ꯑꯇꯣꯝꯕꯤꯅꯤ ꯑꯔꯥꯞꯄꯗ ꯌꯨꯝ ꯍꯣꯡꯉꯒ ꯂꯩꯈꯤꯕ ꯏꯆꯥꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯃꯍꯥꯛꯁꯨ ꯏꯕꯨꯡꯉꯣ ꯊꯣꯡꯕꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯂꯤꯕꯁꯦ ꯑꯁꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗꯨꯗ ꯑꯩꯅ ꯂꯨꯝꯃꯒ ꯏꯁꯨꯗ ꯈꯪꯍꯟꯕꯅꯤꯗ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯃꯆꯦꯒꯤ ꯊꯋꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗ ꯑꯩꯅ ꯈꯪꯍꯟꯕꯗꯨꯗ ꯃꯥꯅ ꯂꯥꯎꯔꯒ ꯀꯞꯄꯅꯤꯗ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯐꯥꯗꯦꯗ ꯏꯕꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯥꯅ ꯏꯃꯨꯡꯗ ꯁꯨꯠ ꯀꯞꯄꯤꯕ ꯑꯣ ꯑꯗꯨꯒꯤꯅꯅꯦ ꯑꯩꯅ ꯂꯨꯍꯣꯡꯕꯗꯨ ꯀꯝꯗꯧꯋꯤꯅ ꯍꯪꯕꯗ ꯏꯁꯨꯅꯅꯦ ꯅꯤꯅꯦ ꯂꯩꯅꯥꯒꯤ ꯃꯃꯥ ꯊꯕꯥꯗꯣ ꯌꯥꯝꯅ ꯀꯞꯐꯧꯋꯤ ꯍꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯀꯞꯄꯤ ꯍꯪꯕꯗꯨꯗ ꯁꯨꯃꯥꯏꯅ ꯀꯞꯄꯤꯅ ꯍꯥꯏꯔꯒ ꯃꯥꯅ ꯃꯇꯧ ꯇꯝꯕꯅꯤꯗ ꯇꯁꯦꯡꯅ ꯀꯞꯄ ꯅꯠꯇꯦ ꯑꯩꯅ ꯏꯁꯨꯗꯤ ꯌꯥꯝꯅ ꯍꯩꯔꯦ ꯂꯤꯂꯥ ꯌꯥꯎꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯋꯥ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯣꯏꯅ ꯇꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯑꯗꯣ ꯏꯕꯣ ꯑꯩꯅ ꯌꯦꯡꯕꯗꯅ ꯏꯃꯨꯡꯗꯨ ꯉꯥꯜꯂꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤ ꯌꯥꯎꯔꯒ ꯌꯦꯡꯕꯗꯅ ꯄꯨꯡꯃꯝ ꯃꯝꯃꯤ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥ ꯃꯗꯨꯃꯗꯤ ꯅꯕꯣꯛ ꯈꯪꯗ꯭ꯔꯦꯍꯦ ꯑꯩꯅ ꯏꯃꯨꯡꯗꯒꯤ ꯕꯨꯗꯣꯜꯁꯤ ꯄꯨꯔꯒ ꯊꯣꯔꯛꯄꯗꯨꯗ ꯃꯝꯍꯧꯕꯗꯨ ꯑꯣꯏꯔꯝꯒꯅꯤꯗ ꯑꯣ ꯑꯗꯣ ꯐꯔꯦꯅꯦ ꯏꯕꯣ ꯏꯕꯣꯛꯅ ꯇꯔꯦꯡ ꯆꯥꯏꯁꯤꯅ ꯀꯩꯗꯧꯅꯕꯅꯣ ꯏꯕꯣꯛꯀꯤꯗꯤ ꯀꯣꯜꯁꯨ ꯂꯩꯕ ꯎꯗꯦ ꯃꯗꯨꯗ ꯍꯟꯅꯨꯕꯤꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯕꯥꯞ ꯐꯔꯨꯔꯦꯗ ꯑꯩꯅ ꯆꯥꯛꯂꯤꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯀꯣꯟ ꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯃꯥꯒꯤ ꯂꯪ ꯆꯥꯛꯂꯤꯕꯅꯤ ꯉꯔꯥꯡꯗꯁꯨ ꯂꯥꯛꯑꯒ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯝꯕꯅꯤ ꯍꯌꯦꯡ ꯂꯪ ꯍꯧꯕ ꯆꯠꯀꯅꯦꯅ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯅ ꯅꯨꯡꯗꯥꯡꯁꯦ ꯇꯨꯝꯒꯗꯕꯒꯤ ꯁꯔꯨꯛ ꯆꯥꯛꯊꯣꯛꯀꯦ ꯍꯥꯏꯅ ꯆꯥꯛꯊꯣꯛꯂꯤꯕꯅꯤ ꯑꯕꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯝꯕ ꯅꯨꯄꯤꯗꯨꯔꯣ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯅꯁꯨ ꯅꯨꯄꯤꯅ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤꯉꯩꯗ ꯅꯠꯇ꯭ꯔꯣ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯅꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗ ꯃꯥ ꯂꯩꯔꯝꯕꯅꯤ ꯏꯕꯨꯡꯉꯣ ꯑꯣ ꯑꯗꯣ ꯏꯕꯣ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯔꯦꯀꯣꯔꯠ ꯇꯧꯕ ꯏꯁꯩꯗꯨꯗꯁꯨ ꯃꯤ ꯑꯃꯅ ꯂꯥꯛꯀꯅꯨ ꯍꯥꯏ ꯑꯗꯨꯅ ꯀꯩꯒꯤꯅꯣ ꯑꯗꯨꯅꯅꯤꯅꯦ ꯑꯩꯅ ꯅꯣꯏꯁꯨ ꯃꯥꯅ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯤꯕꯗꯣ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯃꯔꯛꯀꯤ ꯋꯥꯅꯤꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯥꯅ ꯂꯥꯛꯀꯅꯨ ꯍꯥꯏꯔꯤꯕꯗꯨꯗꯤ ꯉꯁꯤꯁꯦ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯇꯝ ꯈꯔꯗꯤ ꯑꯉꯥꯎ ꯑꯐꯩ ꯅꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯏꯁꯨꯗꯨꯅ ꯆꯦꯟꯗꯅ ꯃꯗꯣ ꯃꯥꯅ ꯇꯧꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯕ ꯃꯥꯒꯤꯁꯨ ꯐꯠꯇꯕ ꯂꯥꯏꯅ ꯇꯧꯔꯒ ꯁꯤꯈꯤꯕꯅꯤ나 ꯃꯍꯥꯛꯁꯦ ꯐꯠꯇꯕ ꯂꯥꯏꯅ ꯑꯗꯨꯝ ꯆꯦꯜꯂꯒ ꯆꯠꯂꯤ ꯃꯍꯥꯛꯅ ꯉꯥꯎꯔꯛꯄ ꯃꯇꯝ ꯍꯦꯛ ꯍꯦꯛ ꯂꯥꯛꯏ ꯃꯇꯝꯗꯨꯗ ꯋꯣꯛꯅꯔꯨꯔꯤꯕ ꯃꯤꯗꯨꯗꯤ ꯑꯗꯨꯝ ꯃꯇꯝ ꯈꯔꯗꯤ ꯉꯥꯎꯒꯅꯤ ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯃꯥꯅ ꯉꯥꯎꯍꯟꯅꯤꯡꯗꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯐꯝꯁꯤꯗ ꯆꯠꯂꯨꯕꯗꯒꯤ ꯑꯀꯤ ꯑꯈꯪ ꯅꯪꯂꯕꯗꯤ ꯅꯪꯁꯨ
tandana laktradana adugini mana nangonda aki akhang piribadu adubu naraibak phabana aigi isu atombina lamjingdana nangse aigi nakta pore haujiktine kaisu tararoi aina lai khoirambirage ko ado ibo ai khoina lakpada ibokna mangolda lepaga jingamiduna karigino haima nakhoiro ngarang ayog yum sida yengambadu hoi mani ibo o aidi nakhoina yengambaduda karino na yengbanida kaisu leiti fare fare ai lai khoirambige ko hoi ibo ado thawai karamba matam phawba leikhidu ibo aina siraga masei aina pukhidoribani asomna makhoi wari sanadingai thakugi phonda call lakhi madu wakhalubada borisna nokoi ahing leksha haraga nayumda halabro haina hangi madu thakuna hande thonga da leiriye laage masi haraga phonadu thamnari masidagi hanubi aduda lai adu khoirambina ba haibadagi hanubi aduna imungda sangaga kari nu khara puthuri aduga lewa khara soli masidagi pisokta u makak masa jantra muk chawba ukak ama bisoke pambomda kisanki asumna lai khoramba lorakpada bisokna ibo aigi marupsidadi akibasi tawti masina karigino haina hangi maduda hanubiduna numi tawraga ibungona sak phajabagini wafam adu tabada makhoi momon nuknei masidagi makha tana bisokna hanubi aduda hangi ado ibo akhoi ki maru boris ki mapanadi numitangda nupi masa amna kawroknadi saluno na hai aduna karigino adugidine isu nupi laikhidaba dunune mana nupi masa ki saigol lawraga miji kauthoga waraksida hi pusillaga ngahonbani aduna nida adubu nangdi aigi isu nupi na wena selaga la edana wafam adu tabata makhoi momon noknei masidagi hanubi aduda bisokna ngamjaba sen khara dakhina piki asumna waram punama khanglaba matung thaku amati bisok yumjau adugi thongalda thoraklei matam aduda bisokna mataw aina haidro hanubisi isam chamamganera aikhoina khanjiluriba mayamdu yengune khani nangdi lai changna ukak ama kirabanina kaim khalamaroi aidi khirum lawrene sachilo asumna thaku amati bisok boriski yumda lakhi aduga mathangi nongan bata thaku amati bisok magi yumda hanaki makhoina hanubi aduda yengluriba khalluriba khudimak loine tayonarami adubu lekai aduna matam amata phatkidaba adugi mahai adu atopa lekai gi miyoisu soi aduna yengthinaba khatnaba saunaba haibasi tung koina phattaba oiduna lei haibasi wariyasina takli aduna amaga nuksinabana tungda afaba ngakta laknabagi maram oi wariyasi hingsabi hanubi hariba phunga wari adudagi horror story oina ithok jabani wariyasida asoiba aranba yawrabasu tabiriba singna pukjal chaungna ngapigani mayam baroibada amukka hanna khoirumjari mathangi warisi amuk mayam punna taminasi mayambu ikoknona khoirumjari ngasisu mayamge nungainabagidamag manipuri horror story amamuk puduna laksani horror story asigi maming yauksang aroiba numit wari asi hingliba amati sikraba kanagumbi amattaga maririna jadi ai ibana wakanna sagacharaga tabiriba singi nga pothanabagidamagta semjaba warini haujik mayamda khudul tamjari manipuri numittu leptana satharakliba yauksangi mangani suba aroiba numitni jeki kanan doren yaima amadi makhoigi mamanaba punna makhoi taruk gari asoba amada pulap tongduna koiba sakhi asumna makhoi taruk aduna arapa mafamda asum koirakpana phanayamna laplaklei saurakna 90 km rom surabani adubu makhoidi yauksangi ragada adum leiri kaisu khanjiludi asumna makhoina asum thorakpana yamna tamlaba khungangi lam ama yausilaklei mafam aduda leiramba mi singdu yamna sammi aduga atopa mafamda thadaba selga mafam aduda thadaba selga yamna khenaki
ꯑꯇꯩ ꯑꯇꯩ ꯃꯐꯝꯗ ꯊꯥꯗꯕ ꯁꯦꯜꯗꯤ ꯑꯃꯨꯛ ꯐꯥꯕꯗ ꯌꯥꯡꯈꯩ ꯆꯥꯝꯃꯗꯒꯤ ꯑꯗꯨꯝ ꯇꯥꯗꯅ ꯄꯤꯈꯤ꯫ ꯄꯤꯛꯂꯕꯗ ꯂꯨꯄꯥ 10, ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗꯗꯤ ꯂꯨꯄꯥ 5 ꯄꯤꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅꯩ꯫ ꯇꯁꯦꯡꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ, ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯖꯦꯀꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯣ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯕꯁꯨ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯝ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯗꯣꯔꯦꯟꯅ ꯍꯥꯏ ꯏꯗꯥꯌꯦꯟꯁꯥ, ꯉꯁꯤ ꯀꯣꯔꯣꯡ ꯅꯣꯡꯗꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯕꯅꯤꯅ ꯏꯌꯨꯝ ꯃꯣꯡꯕ ꯏꯔꯥꯟꯖꯥꯏꯗ ꯍꯜꯂꯁꯤ, ꯅꯪꯒꯤ ꯅꯐꯝ ꯂꯥꯡꯗ ꯀꯥꯈꯠꯅꯔꯣ꯫ ꯇꯨꯔꯦꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯏꯃꯗꯨ ꯌꯥꯏꯐꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤ, ꯑꯗꯨꯒ ꯒꯥꯔꯤꯗ ꯀꯥꯈꯠꯅꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯔ ꯊꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯍꯣꯇꯦꯜ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯌꯥꯏꯃꯅ ꯃꯌꯥꯝ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤꯁꯨ ꯀꯩꯝꯇ ꯆꯥꯗ꯭ꯔꯦ, ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯆꯤꯟꯗꯝꯈꯤꯁꯤ ꯍꯥꯏꯕꯕꯨ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ? ꯌꯥꯏꯃꯒꯤ ꯋꯥꯐꯝꯗꯨꯗ ꯀꯥꯅꯟꯅ ꯌꯥꯏꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯨꯀꯥꯁꯦ ꯒꯨꯒꯥ ꯄ꯭ꯔꯣꯛꯄ꯭ꯔꯥ ꯌꯥꯝꯅ ꯈꯣꯡꯉꯦ, ꯀꯔꯤꯅꯣ ꯈꯔ ꯆꯥꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯈꯥꯝꯂꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯆꯥꯅꯕ ꯄꯣꯠ ꯑꯇꯩ ꯐꯪꯗ꯭ꯔꯤ, ꯕꯣꯔꯥꯒ ꯆꯥꯒ ꯈꯛꯇꯃꯛ ꯐꯪꯂꯤ꯫ ꯃꯗꯨꯗ ꯖꯦꯀꯤꯅ ꯆꯥꯒ ꯕꯣꯔꯥꯒꯅ ꯌꯥꯕ ꯅꯠꯇꯦꯗ, ꯑꯃꯗꯨ ꯑꯣꯏꯅ ꯇꯧꯔꯗꯤ ꯈꯔ ꯐꯗꯧꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯃꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯥꯃꯣ, ꯁ꯭ꯋꯥꯏꯗ ꯃꯍꯤ ꯃꯅꯥꯏ ꯐꯪꯐꯝ ꯂꯩꯕ꯭ꯔꯣ? ꯁꯨꯝ ꯍꯪꯕꯅꯤꯀꯣ, ꯂꯥꯟꯗꯤ ꯂꯧꯕꯤꯅꯨ꯫ ꯌꯥꯏꯗ ꯀꯥꯏꯗꯦꯗ, ꯑꯗꯨ ꯅꯣꯏꯕꯨ ꯑꯗꯨ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯅꯦ? ꯇꯥꯃꯣꯒꯤꯁꯤꯗ ꯐꯪꯕ꯭ꯔꯣ? ꯍꯣꯏꯅꯦ, ꯅꯣꯏꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯁꯤꯟꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ, ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯀꯣꯟꯅꯅꯕ ꯇꯥꯃꯣꯅ ꯈꯔ ꯁꯤꯟꯕꯤꯔꯣ꯫ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯁꯤꯗꯗꯤ ꯌꯥꯔꯣꯏ, ꯑꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯖꯦꯀꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯄꯨꯔꯛꯏ꯫ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗꯁꯨ ꯑꯇꯣꯞꯄ ꯀꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯤ ꯈꯔꯁꯨ ꯄꯨꯜꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯦꯀꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯖꯒꯥ ꯑꯃꯗ ꯐꯝꯊꯔꯒ ꯂꯩꯔꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯨ ꯑꯣꯏꯅ ꯊꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯟꯖꯤꯟꯈ꯭ꯔꯦ, 9 ꯇꯥꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯊꯦꯡꯉꯦ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯅꯟꯅ ꯒꯥꯔꯤꯗꯨ ꯃꯥ ꯑꯣꯏꯅ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯀꯥꯅꯟꯅ ꯑꯣꯏꯅ ꯊꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯈꯔ ꯊꯧꯔꯛꯄꯗ ꯂꯝꯄꯥꯛ ꯑꯃꯗ ꯃꯧꯁꯤꯡꯒꯤ ꯊꯥꯕꯜ ꯆꯣꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯈꯤꯁꯤ ꯍꯥꯏꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯃꯒ ꯗꯣꯔꯦꯟꯒꯗꯤ ꯌꯥꯎꯕ ꯉꯝꯂꯔꯣꯏ, ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯨꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯧꯁꯤꯡ ꯆꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯁꯥꯕꯤꯁꯤꯡ ꯆꯣꯡꯕ ꯍꯧꯗꯨꯅ ꯃꯊꯪ ꯅꯨꯄꯥ パꯏꯅꯗꯨꯅ ꯀꯥꯅꯟ, ꯖꯦꯀꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯒ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯇꯣꯛꯂꯒ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯦꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇꯁꯨ ꯆꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯖꯦꯀꯤꯅ ꯀꯥꯅꯟꯗ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯀꯥꯅꯟꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯄꯩ ꯇꯥꯔꯦꯍꯦ, ꯅꯣꯏ ꯊꯣꯛꯄ ꯇꯨꯝꯖꯔꯣ꯫ ꯀꯥꯅꯟꯒꯤ ꯋꯥꯗꯨꯗ ꯖꯦꯀꯤꯅ ꯀꯩꯅꯣꯃꯤ ꯍꯥꯏꯗꯨꯕꯣ, ꯒꯥꯔꯤꯁꯦ ꯀꯩꯗꯧꯔꯒꯦ? ꯊꯥꯎ ꯂꯣꯏꯈ꯭ꯔꯦ, ꯅꯪ ꯏꯟꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯉꯝꯃꯔꯣꯏ, ꯋꯥꯔꯀꯥꯟꯁꯤꯗ ꯍꯌꯦꯡ ꯆꯠꯂꯁꯤ꯫ ꯍꯥꯏꯒꯨꯝꯗꯅ ꯁ꯭ꯋꯥꯏꯁꯦ ꯏꯆꯤꯛꯀ ꯆꯤꯛꯑꯗꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ, ꯑꯩꯃ ꯇꯨꯝꯃꯦꯍꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯅ ꯁ꯭ꯋꯥꯏꯗ ꯀꯃꯥꯏꯅ ꯑꯍꯤꯡ ꯂꯦꯛꯇꯣꯏꯅꯣ? ꯑꯩ ꯌꯨꯝꯗ ꯐꯣꯟ ꯇꯧꯒꯦꯁꯦ꯫ ꯇꯧ, ꯍꯔꯥꯎꯔꯅꯤ꯫ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯀꯅꯥꯝꯇꯁꯨ ꯂꯥꯛꯑꯣꯏ, ꯋꯥ ꯃꯥꯡꯉꯒ ꯇꯣꯛꯀꯅꯤꯀꯣ꯫ ꯑꯗꯣ ꯀꯥꯅꯟ, ꯁꯤꯗ ꯀꯃꯥꯏꯅ ꯑꯍꯤꯡ ꯂꯦꯛꯇꯣꯏꯅꯣ? ꯀꯃꯥꯏꯅ ꯂꯦꯛꯅꯤꯒꯦ? ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯇꯨꯝꯗ꯭ꯔꯗꯤ ꯅꯪ ꯂꯧꯕꯨꯛ ꯃꯌꯥꯏꯁꯤꯗ ꯇꯨꯝꯒꯦ ꯍꯥꯏꯔꯣ? ꯂꯣꯏꯔꯦꯍꯦ, ꯀꯥꯟꯗꯦꯁꯦ, ꯀꯥꯅꯟ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯆꯠꯂꯒ ꯒꯥꯔꯤ ꯊꯥꯎ ꯌꯣꯟꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ,
ꯂꯥꯛꯑꯣ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯥꯏꯗꯣ ꯀꯩꯁꯨ ꯌꯥꯔꯣꯏ ꯂꯥꯛꯑꯣꯕ ꯑꯁ ꯚꯥꯏ ꯖꯦꯀꯤ ꯅꯪ ꯁꯤꯗꯤꯕ ꯅꯨꯄꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯍꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯨꯗꯕꯨ ꯀꯔꯝꯕ ꯗꯨꯀꯥꯟ ꯂꯩꯍꯧꯒꯦꯅꯦ ꯍꯥ ꯂꯩꯍꯧꯔꯤꯗꯨꯁꯨꯅꯦ ꯑꯔꯥꯞꯄꯗ ꯉꯧꯔꯤ ꯐꯩꯔꯤ ꯍꯦꯛ ꯇꯧꯔꯗꯅ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯣ ꯚꯥꯏ ꯖꯦꯀꯤ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯊꯥꯕꯜ ꯂꯣꯏꯍꯧꯗꯣꯔꯕꯅꯦ ꯂꯝꯕꯤꯁꯤꯗ ꯃꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯊꯧꯔꯒ ꯗꯨꯀꯥꯟꯗ ꯍꯥꯏꯒꯠꯂꯒ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯑꯗꯨꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯅꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯅꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯊꯪꯖꯤꯟꯅꯗꯨꯅ ꯖꯦꯀꯤꯅ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯂꯅꯤ ꯍꯥꯏꯈ꯭ꯔꯦ ꯌꯥꯏꯃꯅ ꯖꯦꯀꯤ ꯍꯣꯏꯗ ꯑꯍꯤꯡ ꯂꯦꯛꯂꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯝꯖꯤꯟꯅꯈꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯒꯥꯔꯤ ꯊꯥꯎ ꯂꯣꯏꯈꯤꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯨꯕꯗ ꯈꯣꯟ ꯐꯖꯕꯗꯤ ꯍꯥꯏꯕꯤꯔꯛꯀꯗꯕ ꯅꯠꯇꯦ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯈꯔ ꯑꯃꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕꯁꯨ ꯈꯔ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ ꯑꯁꯨꯝꯅ ꯂꯩꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯥꯞꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯈꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯨꯟꯅ ꯑꯁꯨꯝ ꯇꯥꯁꯤꯜꯂꯨꯕꯗꯅ ꯍꯨꯏꯅ ꯁꯥꯡꯅ ꯆꯤꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯟꯁꯤꯜꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯈꯣꯜ ꯇꯥꯖꯕꯒꯤ ꯋꯥꯅꯤ ꯃꯁꯛꯇꯤ ꯃꯝꯕꯅꯤꯅ ꯎꯈꯤꯗꯦ ꯃꯗꯨꯗ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯩ ꯁ꯭ꯋꯥꯏꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯃꯥꯜꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯂꯝꯁꯤꯟ ꯃꯔꯣꯜ ꯑꯃ ꯀꯔꯥꯏ ꯌꯧꯔꯕꯅꯣꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯔꯥꯡ ꯂꯥꯡꯅꯔꯒ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯈꯤꯕ ꯀꯥꯅꯟꯗ ꯃꯌꯥꯝꯅ ꯍꯣꯏ ꯀꯥꯅꯟ ꯅꯪꯅ ꯊꯧꯔꯤ ꯃꯐꯝꯁꯤꯕꯨ ꯀꯥꯏ ꯖꯒꯥꯗꯅꯣꯅꯦ ꯑꯗꯨꯗ ꯀꯥꯅꯟꯅ ꯑꯁ ꯑꯩꯁꯨ ꯈꯪꯗꯦꯗ ꯉꯁꯥꯏ ꯕꯥꯏꯛ ꯑꯃ ꯊꯧꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯕꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯀꯥꯅꯟꯒꯤ ꯋꯥꯗꯨꯗ ꯖꯦꯀꯤꯅ ꯑꯁ ꯂꯣꯏꯔꯦꯍꯦ ꯉꯁꯥꯏꯕꯨ ꯀꯔꯝ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯕꯥꯏꯛ ꯊꯧꯈꯤꯒꯦꯅꯦ ꯊꯧꯈ꯭ꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯑꯒ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯕꯥꯏꯛ ꯑꯃꯨꯕ ꯑꯃꯗ ꯅꯨꯄꯥ ꯑꯃ ꯊꯧꯔꯒ ꯆꯠꯈ꯭ꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯒꯥꯔꯤ ꯌꯥꯗꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯕꯅꯤꯗꯅ ꯀꯥꯅꯟ ꯅꯪꯅ ꯍꯥꯏꯔꯤ ꯃꯤꯗꯣ ꯑꯩ ꯎꯍꯧꯗꯦꯀꯣ ꯑꯩꯁꯨ ꯒꯥꯔꯤ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯧꯈꯤꯕ ꯕꯥꯏꯛꯅꯣꯃꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯃꯗꯨꯗ ꯗꯣꯔꯦꯟꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯕꯥꯏꯛꯇꯨꯗ ꯅꯩꯅ ꯂꯩꯔꯒ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯖꯦꯀꯤ ꯅꯪꯁꯨꯅꯦ ꯄꯪꯍꯪ ꯍꯪꯒꯅꯨ ꯕꯥꯏꯛꯀꯤ ꯃꯔꯝꯗ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯑꯗꯨ ꯌꯥꯝ ꯀꯨꯝꯅ ꯍꯪꯉꯤꯗꯨꯕꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯅꯗꯤ ꯎꯍꯧꯗꯦ ꯀꯔꯝꯅꯗꯤ ꯎꯏ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯀꯩꯅꯣ ꯍꯥ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯔꯤꯗꯨꯅ ꯀꯅꯥꯒꯤ ꯀꯔꯤ ꯈꯣꯟꯖꯦꯜ ꯌꯨꯝꯗ ꯄꯥꯎ ꯄꯤꯁꯤ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯅꯗꯦ ꯃꯐꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕꯒ ꯊꯣꯛꯂꯛꯑꯗꯤꯅꯦ ꯅꯨꯡꯉꯥꯏꯗꯧꯔꯤ ꯍꯣ ꯌꯥꯝ ꯀꯤꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯞꯄꯒ ꯂꯩꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯊꯃꯣꯏꯁꯤ ꯂꯥꯡꯍꯤꯡꯃꯨꯛꯇꯃꯛ ꯆꯥꯎꯋꯦ ꯋꯥꯅꯤ ꯐꯩ ꯑꯩꯕꯨꯗꯤ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏꯗ ꯑꯩꯃ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯉꯒꯅꯦ ꯇꯨꯃꯤꯟ ꯂꯩꯔꯗꯧꯅꯤ ꯅꯣꯏ ꯑꯔꯥꯡꯕꯝ ꯁꯥꯕ ꯃꯌꯥꯝ ꯂꯩꯍꯧꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯂꯧꯀꯣꯜ ꯂꯣꯝꯗꯒꯤ ꯐꯧꯕꯤ ꯍꯥꯏꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯕꯨꯞ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯕꯨꯞ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯛ ꯇꯥꯕꯒ ꯃꯤ ꯑꯃꯅ ꯁꯣꯔ ꯈꯪꯐꯨꯟ ꯐꯨꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯣꯏ ꯀꯅꯥꯅꯣ ꯀꯩꯗꯧꯕ ꯌꯧꯔꯒꯦ ꯃꯤ ꯍꯟꯅꯔꯤꯔꯣ ꯑꯁꯨꯝꯅ ꯂꯥꯎꯔꯨꯕꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯔꯣꯍꯤꯠꯅ ꯂꯥꯎꯔꯨꯕꯗꯒꯤ ꯀꯤꯔ ꯃꯥꯜꯂꯦꯅꯦ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯅꯣꯛꯏ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯣꯛ ꯊꯤꯜꯂꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯠ ꯂꯩꯁꯤꯟꯅꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡꯗ ꯄꯥꯜꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯨꯝꯕꯒꯤ ꯃꯑꯣꯡꯗ ꯀꯣꯛꯇꯣꯟ ꯈꯔ ꯎꯈꯤ ꯎꯔꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨ ꯒꯥꯔꯤꯒꯤ ꯃꯅꯤꯡꯒꯤ ꯗꯕꯥ ꯑꯗꯨꯗ ꯃꯅꯤꯡꯅ ꯐꯝꯂꯒ ꯃꯈꯣꯡꯅ ꯂꯩꯕꯥꯛꯇ ꯌꯥꯟꯊꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯃꯗꯨ ꯎꯕꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ 6 ꯑꯗꯣ ꯑꯃꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯅꯩ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁ ꯈꯪꯗꯦ
Naresh, Nanga, Rohit Nanga, Nabani Tuga, Hypeta, Yungusodana, ha. Ngomoro. He got later Madi, 80 Mangarine. As Nabani City, Pangti he. Yarase, no talagato, Yungun. Amabuere, winning Bama or Jerasun. Masu, Pamba Wargam right, Chesacrani. Nangsu Yembuki Raba, ha. Asumna Makoina, what is Naring Makoi Gari Maninda, Lady Bado, Tapna Hukulaga, Gari Maningomda, Asum Sat Cree. Nasaideki Yaya Langlamba Mayavado, to me Lani, Aduga, Garigi Maninda Satkiba, Aduda Yinduna, Lady. Asumna, Garigi Maninda Satkiba Ado, Asuma Sum Lapto Kibana, Masak Ukidre. Asumna, Garigi Maninda Satkiba Aduna, he Mankibaga, Gari Manunda Ladyba, Makoi Manaba Taruk Ado, Narang Watanarami. Jakina had by the Queen Mayam from Sida, some later the Yarroy. The Queen of Pumsit Haduaga, Monak tried to labor Yum Amada, Jagjapam Lohobuna, Panico, Maruda Karanasu, Hoine, Aduna Farani, Bera Matarokado Maliko, Maruda Yamana, Hojipuka Mina, Kaya Satuno, Garisaki Kumtabada, Konga Taka Pyrone, ha, Luedeba. As Yaman Sidiba, Karai, they know why I'm Nangi. Dore Nanga, Rohin Nanga, Nabani Hanakumo, Aduga, I quite Matamatan Kumake. Nungaida, Bali Hari, Nang Mangai Singisa, ha, Nang Hanakumo do not do dear. As Adudi, I quite smashum late tabernie, ha. Asumna, Garimanung the lady by Makoiter Adu, Marang Langling, Gari Matak Aduta, Karigumba Ama, Palauna Sonkalapagi, Mo Amator E. Adumna Torok Aduta. Gari Manung the lady ba Zakina, Gari Adugi Matatuda, Makuna, Tang Tinki, Maduda Ita Tazatana, Hodung Amanak Hongbagi, Konjal Taki, Konjal Adutabada, Lady Maya Maduna. Karutari Basibo, Hodung Joshibo, Soide, Mase, Amatu Soden with money. Asumna Kalaga, Tumin Lane, Masedeki Hodung Hongbagi, Konjal Tarambado, Takitri, Maduda Zakina. ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯣꯏꯗ ꯀꯥꯟꯅꯗꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯪꯅꯕ ꯇꯧꯁꯦꯃꯤ ꯃꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯐ꯭ꯂꯥꯁ ꯀꯥꯞꯂꯒ ꯃꯈꯥꯗ ꯀꯨꯝꯊꯩ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯐꯖꯅ ꯑꯗꯨꯝ ꯉꯥꯜꯂꯤ ꯖꯦꯀꯤꯅ ꯀꯨꯝꯊꯈꯤꯕ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯏꯃ ꯀꯥꯅꯟ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯈꯣꯏꯁꯨ ꯀꯨꯝꯊꯔꯛꯂꯤ Masidiki Makoina, Gariga Akoibada, Koying Yingi, Aduga, Mapam Adudagi, Karlapna Uriba, Yum Singado, Yamunaba, Lambisu Yingli. Asumna, Kanana Asum, Koying Yinglapada, Garigi Matak Aduda, Hek Yingluri. Matamaduda, Musin Muba, P. Zom Setba, Masam Yamna Sangbi Nupi Ama, Kongrai Salaga, Pamlaga Layramki. Madu Ubuda Kanandi, Hoima Haina, Kana Lauraga, Gari Manunda Songshinki. Kanana, Kana Lauramaga, Garida Songshin Kiba Aduda, Zeki Amadi Yaimasu, Kangduna, Gari Manunda, Parapap Songshin Ki, Aduga Nahak Leraga Rohisu, Gari Aduda, Chensilei, Aduga Tongador, Sat Lonsili, Aduga Kananda, Kaidorage, Hain Hangi, Maruda Kanana, Masa Adu, Tak Ni, Aduga, Sort Tabet Holaga, By Garimatak the Pamorabani, I imit Manu Horabani. Karangi wadu tabada mayamado soy lawi aduga gari ki akoibada koyeng yengi masitagi makoi gari manungda nongan ngaiba taki makoina pung yenglubada ahingi pung ani helamli maruda makoina mayam war suwana nongan phawba ngairasi nongsu ngadore asumna hanaduna makoi tumin leinari tanja aduda gari gi mamangda karino muri tauba ama ling chatpadawna tawki maduda Rohitna kaino asibo light kapaga yengsi asi haiduna gari gi light ado thali matamaduda gari gi mamangda ahan ama cycle thauraga asum chatkibado makoin uki maduda Rohitna asigi ahan se swadagi mi uramalaini ai kauge masi haramlaga gari dagi phat kumtharaga ahan aduda o ipal amta ngai bukho wam ta haijege asumna kaurubada cycle thoriba ahanado cycle thoba adu sab lepkhrai
ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯒꯦ ꯇꯧꯕꯗ ꯌꯥꯏꯃ ꯖꯦꯀꯤ ꯑꯃꯗꯤ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡꯅ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯑꯍꯟꯁꯤꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯜꯂꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯁꯤꯗꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯦꯀꯤꯅ ꯍꯦ ꯕꯨꯗꯨ ꯅꯪ ꯑꯁꯤꯒꯤ ꯑꯍꯟꯁꯤ ꯀꯔꯤꯅꯣ ꯈꯪꯉꯕꯣ ꯍꯥ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯅ ꯈꯥꯝꯂꯒ ꯂꯩꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯊꯧꯈꯤꯕ ꯎꯈꯤꯗꯕ ꯁꯥꯏꯀꯜ ꯑꯁꯤꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯧ ꯂꯩꯔꯝꯃꯦ ꯃꯁꯤ ꯅꯪ ꯀꯔꯤꯅꯣ ꯈꯪꯉꯕ꯭ꯔꯣ ꯍꯥ ꯑꯦ ꯍꯣꯏꯅꯦ ꯃꯥꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯊꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯎꯐꯝ ꯊꯣꯛꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯒꯥꯔꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯏꯀꯜ ꯊꯧꯕ ꯑꯍꯟ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯍꯟ ꯑꯗꯨꯁꯨ ꯃꯁꯤ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦ ꯑꯗꯨꯝ ꯂꯩ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯒꯥꯔꯤꯔꯣꯝꯗ ꯇꯞꯅ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯂꯩꯁꯤꯜꯂꯛꯄꯗ ꯑꯍꯟ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯟꯅ ꯀꯥꯊꯦꯛꯄ ꯃꯥꯟꯈꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯑꯃ ꯎꯕ ꯍꯧꯔꯛꯄꯅꯤꯅ ꯐꯖꯅꯗꯤ ꯈꯪꯗ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯏ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯍꯟ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯔꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯗꯨꯒ ꯀꯟꯅꯁꯨ ꯂꯥꯎꯅꯈꯤ ꯑꯗꯨꯕꯨ ꯀꯣꯛ ꯂꯥꯎꯅ ꯊꯤꯜꯂꯛꯑꯝꯕ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯃꯈꯣꯏꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯑꯍꯟ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯣ ꯇꯞꯅ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨꯗ ꯖꯦꯀꯤꯗꯨ ꯀꯔꯤ ꯈꯟꯕꯅꯣ ꯈꯪꯗꯦ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯈꯤ ꯃꯁꯤꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯁꯨ ꯒꯥꯔꯤꯗꯒꯤ ꯂꯣꯏꯅ ꯀꯨꯝꯊꯔꯛꯂꯒ ꯀꯟꯅ ꯂꯥꯎꯈꯤ ꯃꯈꯣꯏ ꯇꯔꯨꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯗꯣꯔꯦꯟꯅ ꯒꯥꯔꯤ ꯑꯗꯨ ꯏꯁꯩ ꯍꯧꯅ ꯑꯃꯨꯛ ꯊꯥꯒꯠꯂꯛꯏ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏꯅ ꯀꯣꯏꯂꯥꯡ ꯂꯥꯡꯕꯗꯒꯤ ꯉꯁꯥꯏ ꯃꯈꯩ ꯀꯤꯔꯝꯕ ꯊꯛꯀꯠꯂꯝꯕ ꯃꯌꯥꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯗꯣꯔꯦꯟꯅ ꯑꯁ ꯑꯩꯈꯣꯏꯁꯤ ꯄꯪꯉꯤꯗ ꯉꯁꯥꯏꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯊꯥꯔꯒ ꯌꯥ ꯂꯥꯡꯉꯒ ꯂꯩꯔꯝꯕꯗꯤ ꯀꯩꯝꯇ ꯇꯧꯖꯔꯝꯃꯣꯏꯗꯕꯅꯤ ꯃꯗꯨꯗ ꯑꯃꯅ ꯃꯥꯅꯦ ꯚꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯣꯔꯦꯟꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯗꯣꯔꯦꯟ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯥ ꯑꯗꯨ ꯕꯪ ꯁꯥꯒꯠꯂꯛꯏ ꯑꯗꯨꯒ ꯌꯦꯡꯉꯤ ꯃꯗꯨꯗ ꯖꯦꯀꯤꯅ ꯗꯣꯔꯦꯟ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯌꯦꯡꯉꯤꯗꯨꯕꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯁ ꯚꯥꯏ ꯖꯦꯀꯤ ꯅꯪ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯃꯥꯅꯤ ꯚꯥꯏ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯦ ꯑꯩꯗꯤ ꯍꯥꯏꯗꯦꯅ ꯑꯦ ꯑꯗꯨꯗꯤ ꯀꯅꯟ ꯌꯥꯏꯃ ꯅꯪ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯔꯝꯕ꯭ꯔꯕꯣ ꯑꯁ ꯑꯩꯉꯣꯟꯗ ꯃꯥꯅꯤ ꯚꯥꯏ ꯍꯥꯏꯔꯝꯕ꯭ꯔꯕ ꯑꯦ ꯑꯩꯗꯤ ꯍꯥꯏꯗꯦ ꯑꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯗꯣꯔꯦꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯀꯤꯅꯔꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯅꯔꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯔꯣꯍꯤꯠ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯗꯨꯗ ꯖꯦꯀꯤꯅ ꯑꯦ ꯔꯣꯍꯤꯠꯇꯤ ꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯖꯦꯀꯤꯅ ꯍꯪꯂꯛꯄꯗ ꯃꯌꯥꯝꯁꯨ ꯌꯦꯡꯅꯔꯛꯏ ꯑꯗꯨꯕꯨ ꯔꯣꯍꯤꯠꯇꯤ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯆꯤꯡꯊꯔꯒ ꯌꯦꯡꯕꯗ ꯔꯣꯍꯤꯠꯇꯨ ꯂꯦꯞꯄꯒ ꯂꯩꯕ ꯎꯈꯤ ꯃꯗꯨꯗ ꯌꯥꯏꯃꯒ ꯗꯣꯔꯦꯟꯒꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯔꯣꯍꯤꯠ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥ ꯂꯥꯏ ꯀꯧꯔꯤꯕ꯭ꯔꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯀꯤꯒꯤ ꯐꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ ꯀꯣꯜ ꯑꯗꯨ ꯂꯥꯛꯄꯗ ꯖꯦꯀꯤ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯍꯟꯗꯣꯛꯏ ꯖꯦꯀꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯍꯥ ꯅꯪꯁꯨ ꯂꯥꯏ ꯇꯣꯡꯉꯕꯣ ꯍꯥꯏꯅ ꯍꯪꯅꯔꯛꯏ ꯃꯗꯨꯗ ꯖꯦꯀꯤꯅ ꯃꯌꯥꯝꯗ ꯚꯥꯏ ꯔꯣꯍꯤꯠꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯁꯤꯗ ꯂꯩꯔꯤꯕ ꯔꯣꯍꯤꯠꯁꯤꯅ ꯀꯔꯝꯕ ꯔꯣꯍꯤꯠꯅꯣ ꯖꯦꯀꯤꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯣ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛꯇꯒꯤ ꯖꯔ ꯍꯟꯗꯣꯛꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯍꯤꯠꯇꯣ ꯃꯃꯤꯠ ꯃꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯤꯠꯇꯒꯤ ꯃꯨꯁꯤꯟ ꯃꯨꯕ ꯏ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯌꯥꯗꯣ ꯃꯨꯁꯤꯟ ꯃꯨꯅ ꯍꯤꯒꯠꯂꯒ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯛꯏ ꯃꯗꯨꯗ ꯗꯣꯔꯦꯟꯅ ꯃꯌꯥꯝꯕꯨ ꯀꯧꯁꯤꯟꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯦꯟꯅꯔꯛꯏ ꯃꯗꯨꯗ ꯖꯦꯀꯤꯅ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯍꯟꯗꯨꯅ ꯐꯣꯟ ꯇꯧꯈꯤ ꯃꯗꯨꯗ ꯔꯣꯍꯤꯠꯇꯣ ꯌꯥꯝꯅ ꯀꯤꯕ ꯃꯑꯣꯡꯗ ꯐꯣꯟ ꯋꯣꯛꯂꯛꯈꯤ ꯍꯜꯂꯣ ꯚꯥꯏ ꯖꯦꯀꯤ ꯅꯈꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯑꯝꯇ ꯂꯧꯔꯨ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯚꯥꯏ
ꯇꯞꯊꯈꯣ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯃꯐꯝꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯚꯥꯏ ꯑꯩ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯃꯟꯕ ꯑꯃꯒꯤ इसिंग लेनदबा मथक कुप्तबा टेंकी अमगी मनुंग लेरी नखोई खरा थुना लाओ ए कइनो हाइसिबो अदुगी मफमदुदी अइदी इमाना पोकपदगी बु उद्रिने ngan mong mapoktasu urangani thajate location ta inena pithibita leitaba location lama taksileine madu dorena e kano jekina haidubo se karai phone du piro ai pai gase asomna jekidagi phone du dorena lauraga hello rohit nang ka lege ha भाई अखुना गाड़ी खामलिबा अदुदगी खरा चलगा येलोमदा लंबी अमा थेपने अदुदा सुमलागा उ यामना हौबा वाटर सप्लाई की संग अमा सुलैबा मफम अमा थिंगगनी अदु फावबो लाओ आई अदुदा लेरे अस अदुदा नंगदी कैदोबा चलिनोमी हा बुट अमा महत सिंजलमगा अस नंग सिदिबा फारे अखोइ लागे सोरदी होलमु हे भाई थमे थमे असुमना फोन दु थमनरबा मतुंग जेकी तोरेन अमदी मखोइगी ममानबसिंगदु रोहितना हाइरक्लिबा मफम अदुदा चटकी मतम अदुदा मखोइना पुंग किंगलुबदा नुंगालमदाइगी पुंग अहुम हेलमले मखोइ मयामदु नोंसु nganदोरे खल्लुबदा खरा मखैदि नुंगाइजरी असमना मखोइ मंगादु रोहितना हाइरक्लिबा मफम अदुदा असुम लापना रोहितना हाइरक्पा संगदु उरक्ले मदुदा मयामना ए असिदा लेदिसे मारे असमना हाइरगा रोहितता फोन तौदुना भाई अखोई जोरे नंग कदा लाउरो अखोई मफम खंगनबा असमना हाइबदगी रोहितना कन्ना लाउरई रोहितना अदुमना कन्ना लाउरकपा अदुदा मखोई मंगाना तारदुना मखोई मंगामक मफम अदुदा चेंसिली मतम अदुदा रोहितो इसिंग लेतबा टेंकी अमता तासिलगा फमलगा लेरमी मसिदगी मखोई ममानबा मयामना भाई काखलओ हाइदुना महापु मखुत पाजुना सिंखली मतम अदुदा रोहितना टेंकी अदुगी काचिन अमदा कीना येंगी अदुबु लेरिबा मयामनासु रोहितना येंलिबा काचिन अदुदा येंगी अदुबु मखोइना येंबददी कनामता उखिदी मरुदा जेकिना यारे रोहित कोना यिंगनरो अखोइ स्वाइ लाउरे लसिलाओ मसी हाइदुना मयामना रोहितपु मखुत पाजुना सिंखली अदुगा मखोइ मनाक अदुदा लेबा युम अमदा संगसिलसी हाइदुना असुम लाई मखोइना असुम लापदा मखोइगी तुंगदा करीगुंबा अमा असुम इनरकपदौना शॉट इनरई मदुदा दोरेना तुंगदा सट लेथोअगा येंगलुबदा कन्ना लाउरगा महाक लैमाइदा हाइथरई अदुगा मसा अदो फदराक ताखरे अदुगा मचिन अदुसु करक चिक्छन्नै मदुदा याइमना दोरेनबु कन्ना कौखी अदुगा अकोइबा दुसु कुयेंग येंगी मसिदगी जेकिना दोरेनदु लाई फत्तबगी थवाई संगबा माली हाइदुना दोरेनबु पोसलगा पुननबा हाइबदगी मखोइ मयामना तौदुना याइमगी मनंगंदा थांगतलगा याइमना दोरेनबु पोदुना पुरई असुमना मखोइ गम लापना युम अमगी थोंगाल जरकले मसिदगी मखोइ ममानबसिंगदु थोंगाल अदुदा परप्रप संगई मखोइना अदुमना संगकपा अदुदा दोरेनदो खपसों अमुक सोंगई अदुगा लेकाय अदुदा लेरिबा उइसिंग अदु कपनबा हौरक्ले अदुगा मखोइना संगकलिबा युम अदुगी लेजरिबा सन पावर अनि अदुसु कन्ना खोंबा हौरई तौरक्लिबा मवोंग अदुदा थोंगालना संगकलिबा मखोइसिंग अदो कीबना लोरी मदुदा जेकिना युम अदुदा परप्रप सिंसिंदुना थोंग हांगबिनबा कन्ना कौखी मतम अदुदा मखोइ नुपा अनि थोरक्लिबा नुपा अनि अदुगी मनुंगदा यावरिबा खरा नहा ओइबा जेकी होइगी लेंग ओइगतबा नुपा मचा अदुदी खंगप्रे खंकी अदुगा मादी इमुंगदा चेंसिंकी मदुदा जेकी होइना कइनो एखोइसिबु कैदरो जानो सिरबा जालाने कइनो सिरमोइदा असमना वाखन चरांगनरगा लेरिङै युम अदुदगी थोरक्लिबा हन्नदुना नखोइबु कनानोने कैदोबो लापनो असमना हंगकपा अदुदा जेकिना मखोइदा थोलिबा थौदोक खुदिमक तमखी अदुगा दोरेना वाखल ताखिद्रे हाइना वारिसिंग अदु लिरमी मसिदगी अहन अदुना मागी मसानुपा सिंग कौथोक्तुना मांगोलदा फक अमा थाहल्लगा दोरेनबु हिफनखी मसिदगी अहन अदुना लाई खोइरम सि हाइदुना मागी इमुंग मनुंगदा लाई खोइरमनबा पोटलम चैरम लांगहनदुना लाई खोइरमबा हौरई मतमसी नोंगानफुंगाफुम तरुकलबनी अदुना युम अदुगा युमलोनबदा लेरिबा मिसिंगसु
ngarang ngarang langnaba adu tabadagi mathang mathang haugannarakli somda ahan aduna lai khoirammaga dorengi mathabakta namlaga leiwa khara soli matam adota dorendo sor phungatpagi mawong toroklamlaga amuk tuminna leikhi somdana rohitu mathanta murum murum sonba horai aduga kanagumba amaga wari sanabadawna makhut masadu amuk tingthok amuk konsin tawrai maduda dorenbu laikat nariba ahan aduna nupa masa sisu pusalau asomna hairakpadagi jekiga yaimagana rohitpu ahan adugi manakta pusili maduda rohitna ahan adugi manakta sangdanaba yamna kana hondarai masidagi makhoi mamanaba mayamna namduna thangaga pusinki masidagi ahan aduna kubak ahumla khuraga doren amadi rohitki makutta pairaga leiwa kaya leptana solai adumna torakpata dorendi khap khap amuk amuk songba natana karimata tawdi adubu somda rohitti kanna lawba masa adu singthekpa amati ahan aduda phununaba kanna hondarai masidagi jeki hoigi mamanaba singna sensinduna mahakpu phaki asomna ahan aduna lai khoramlakpada rohittu tapna tapna asumma sum taptharaktuna leimaida longna hipkhri masidagi ahan aduna yare yare kaisu tawraroi makoina wakal taraktri phawba faksida hiphaluko asumna haramlaga ahan adudi ayukki lai khoiramba matam yore haiduna irujaba chakhrei matam aduda mayamna nakhoigi sibu kamana tawonone haina hangnarai maduda jekina aikhoise ngarang yausang koiba lakpani aduda aikhoina thabal loiraga yumda hanbada gari thau loikibadagi aheng le asina gari manungda leiringai thodokse mathang mathang thurakpani asumna wari mathang mathang lirakpada wari tariba naha amana ado itaw haigadra nakhoina gari thau loikiba mafamdudi kadaidano sidagi kiyam lapke maduda jekina sidagi khara chatlaga water supply amanba ama leibadu arudagi khara chatlaga woiromda thekpa lambidudagi khara chatlaga leiri adubu main road leibrane adudi labuk taba migi hainabi palidunine lai makulni aduda ahing liba nupa atugi wadu tabada makhoi mamanaba singado yengnei maduda nupa aduna farese itaw mayam kaisu khallurono haujikti nongsunga ledana nakhoina changaise khul lekai asida maming khwaidagi chatliba amaiba iboton haido adugi yumni nakhoigi naraibak phaba haibaduni mafam aduda wongnaba laidi nong nganbana hankrabadi soidana adum sibani ado noidi sing leibadagi hinghore fare garigi thawdo aiga leirasi sidagi khara chatlaga jolabane asumna wari sanaringai dorenga rohit kasu wakhal laklei maduda jekina nabani kaisu tawdrabo haina hangi maduda dorena tawdre bai haina khombai rohina su tawdre haina khombai maduda jekina ado rohit nangna kamaina aikhoi ki iraktagi yaromjiba gari manungdudana nanga sapmanaba but ama thanamaga kadaida chalinu haibanida maduda rohitna bai aisu khangdi aikhoi mayam garidagi kumtharaga swaida leiba yum amada sangsi hainabadagi aikhoi mayam aina leiramba mafam adomda lakhibani arudagi aina mafamdu yorakpadadi noidi aigi inakta amata leiramjai tanjaduda nupi amana aibu somda laona korakpadagi aisu magi matuk inaraga adum chatlei adubu nupi adugi makhongdo leibak tadi kamlaki makha gaidi mami sami uba fangdi pairaga chatpadumna tawki aduga aina kapliba flash light aduna su magi mami takhidi maruda ai masidi mugung amani haidana tapna leitha horaga chenge haidana mamai leithorokpadadi aigi imangda lepaga leirami matagi aisu mafam khangdana koi chenbada soibadagi tinkiduda tasinbani maduda aina nakhoida phone tawrba matung phone do hek thambaga nupido tinki aduda chongthrai aduga tinki aduda kocha chalaga aibu thiki matamduda noina phone tawraga kana lao haibaduda ai sire fare sangne fare khandana aina kana laukhi adumna laurbaduda nupi aduna aigi inakta sangsil lakhibani ardagi ai wakal adum takhidre aina gya lakpada sida leiramsini
Rohitki wafamdu taraba matung Jekina Bai Doren nangna lecture iduna kamai tawriba aingonda mo hangani haibasei ngasaina khangabani hone aina ne tungda sort inra ido kanano na jingrubadane aigi hek imai mapasida amado lepaga leirami musinga mure mamitunaga irang lange madu urubadagi temperature haikalaktana switch off takhredana maduda Jekina pau kutam phaudi kifamga khangde he asam na makhoi wari sanaraba matung ngasai thau leimina si haikiba nupa aduga punna yaimaga lonena chatlaga thau leirori aduga gari aduda hanki yamna ngakpa amana makhoina gari khamlibadu labuk chatpagi labuk taba lambi oiramki maduda Jekina hai karan driver nangna thoromisi kaidano haibanida as khangdi mi aigi mangda bike thoba amadi thokhibanida asomna ware sanaraga makhoi gari du thauraga ngasai makhoi bu laikan nabirakpa han adugi yumda thojillai aduga ngamjaba sen khara kacharaga asoi angam yauduna yum yaujage haiduna khoirumjaki aduga makhoi gi gari gi thau leiba chaminnakiba nupa aduda cha thau haiduna sen khara supiduna marup oiki wafam amana ngasai makhoina yum changlakpada nupa amana chenchinkiba adu nupa aduna Rohitki tungda amuba ama lepa ama ubadagi kiduna chenchinkhibani aduga Rohitna ngasai makhoina garidagi kumtharaga koilang langlaba matung Dorengi tungda mane bai hairakpa matam adudagi Rohitti chakhrabani adubu makhoi asoi angam yauduna mayumdi yungnakhi wari asi matang ngasida loijari wari asida soikiba lankhiba wahi wata khibik tabiribasingna pukchal chauna ngakpigani